ꯄꯨꯝꯅꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯂꯣꯟ ꯃꯥꯄꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯌꯥꯏꯀꯥꯔꯣꯟ ꯑꯃꯗꯤ ꯈꯣꯡꯊꯥꯐꯝ ꯑꯣꯏꯔꯛꯈꯤꯗꯣ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯤꯡꯗ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯈꯨꯟꯗꯥꯔꯤꯕ ꯇꯝꯄꯥꯛ ꯑꯁꯤ ꯆꯥꯡꯖꯧ ナꯏꯗ꯭ꯔꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯣꯏꯔꯝꯃꯤꯗꯣ ꯏꯁꯤꯡ ꯑꯁꯤꯅ ꯀꯪꯊꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯗ ꯁꯩꯗꯥꯡꯂꯝꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯇꯝꯗ ꯈꯨꯟꯗꯥꯔꯛꯄ ꯍꯧꯔꯛꯂꯦꯗꯣ ꯁꯛꯐꯝ ꯀꯥꯎꯔꯒ ꯀꯥꯎꯏ ꯍꯥꯏꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯒꯨꯝꯂꯕꯗꯣ ꯊꯣꯛꯂꯔꯦꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯜꯂꯛꯈꯤ, ꯐꯤꯖꯦꯠ ꯆꯛꯆꯥ ꯍꯣꯡꯂꯛꯈꯤ꯫ ꯍꯣꯡꯕ ꯇꯥꯕꯅꯤ, ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯐꯤꯖꯦꯠ ꯍꯣꯡꯂꯛꯄꯅ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯑꯅꯧꯕ ꯌꯥꯋꯣꯟ ꯑꯃ ꯂꯥꯛꯂꯔꯦꯗꯣ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦꯗꯣ꯫ ꯀꯣꯅꯨꯡꯗꯅꯤ ꯅꯣꯡꯁꯥꯔꯦꯟ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯟꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯑꯆꯆꯥ ꯂꯛꯆꯩꯅ ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯑꯁꯦ ꯐꯥꯖꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯅ ꯊꯝꯃꯛꯑꯕ ꯃꯖꯥꯏꯕꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯑꯩꯒꯤ ꯇꯥꯆꯧꯅ ꯏꯌꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦꯀꯣ? ꯃꯅꯥꯏ ꯑꯃꯨꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯨꯝꯃꯤꯗꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯏꯄꯥ ꯅꯤꯡꯊꯧꯒꯅ ꯍꯥꯏꯅ ꯍꯧꯕꯗꯣ ꯑꯩ ꯏꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯑꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝ ꯂꯦꯞꯅꯔꯅꯤ ꯍꯥꯏꯍꯧꯋꯤꯗꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯨ ꯄꯤꯔꯅꯤ ꯍꯥꯏꯍꯧꯋꯤꯗꯣ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯁꯣꯜꯂꯛꯏ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯁꯣꯜꯂꯛꯑꯕꯅꯤꯅ ꯋꯥꯐꯝꯁꯦ ꯇꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯩꯍꯥꯛ ꯍꯦꯛꯇ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯆꯔꯕꯅꯤꯗꯣ꯫ ꯀꯔꯤ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤꯁꯨ ꯃꯨꯟꯕ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯁꯤꯟꯅꯅꯤ ꯍꯥꯏꯕ ꯑꯗꯨꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ, ꯀꯅꯥꯃꯠꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯣꯡꯁꯥꯔꯦꯟ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯄ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯅꯤꯡꯊꯧ ꯑꯣꯏꯒꯦꯔꯥ, ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦꯔꯥ, ꯏꯌꯥꯝꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯂꯕꯗꯤ ꯑꯩꯅ ꯂꯣꯏꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯏꯔꯤꯛꯂꯩꯃ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥ ꯃꯄꯤ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯂꯩ꯫ ꯑꯍꯜꯒꯤ ꯃꯤꯡꯂꯦꯟꯅ ꯃꯤꯔꯦꯟ ꯈꯣꯝꯕ, ꯑꯇꯣꯝꯕꯒꯤ ꯃꯤꯡꯂꯦꯟꯅ ꯅꯣꯡꯁꯥꯔꯦꯟ ꯍꯥꯏꯅ ꯃꯤꯡꯀꯧꯏꯗꯣ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯐꯕꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯅ ꯃꯆꯥ ꯑꯍꯜꯁꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯔꯦꯟꯗꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯌꯥꯝꯅ ꯆꯥꯎꯕ, ꯄ꯭ꯔꯖꯥꯒꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯂꯥꯡꯉꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯍꯥꯔꯥꯅꯤꯅ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯗꯤ? ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯒꯦ? ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯄ꯭ꯔꯖꯥ ꯀꯌꯥ ꯇꯤꯜꯂꯅꯤ, ꯅꯌꯥꯝꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ, ꯅꯪꯒꯤ ꯆꯀ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯐꯠꯇꯦꯀꯣ." ꯅꯣꯡꯁꯥꯔꯦꯟꯅ ꯑꯩ ꯌꯥꯎꯕ ꯌꯥꯎꯗꯕ ꯃꯁꯤꯗ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯏꯃꯥ ꯍꯣꯏꯅ ꯏꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕꯗꯗꯤ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯕꯨ ꯍꯥꯏꯔꯝꯕ꯭ꯔꯣ? ꯑꯗꯨꯝꯅ ꯀꯟꯅ ꯉꯥꯡꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯤ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ ꯏꯄꯥꯒꯤ ꯅꯣꯡꯁꯥꯔꯦꯟ, ꯅꯪꯒꯤꯁꯨ ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯅꯤ꯫ ꯅꯣꯡꯁꯥꯔꯦꯟ ꯃꯄꯥ ꯅꯤꯡꯊꯧ ꯀꯤꯕꯅ ꯌꯥꯎꯅꯤꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯩꯃ ꯑꯣꯏꯗꯣꯔꯤꯕ ꯆꯤꯡꯂꯦꯝꯕꯤꯁꯤ ꯅꯣꯡꯁꯥꯔꯦꯟꯅ ꯄꯥꯝꯖꯕ ꯀꯨꯏꯔꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ, ꯆꯥꯛꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯗꯥꯡꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ "ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ꯫ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯅꯤꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨꯗꯣ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯨꯅ ꯆꯥꯅ ꯊꯝꯃꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ಮಿಕೌ ಮಿರಂ ಸುಕಯ ಖಂಗ್ಜದೆದು ಮಜಾಯಿಬಂಗೋನ ತಾಕ್ಪಿಯುದು ಮಜಾಯಿಬೇಮ ಕರಿ ಖೊಲೆಂ ಖೊಥೋಕ್ನು ರಾಸಿ ಯಾವ್ನು ಓಥೋಕ್ನು ನುಕ್ಷಿರೆದ ಐಗಿ ತಾಲೋಯ್ ಓಯ್ರಬಿ ನಂಗ್ಸೆ ಅಕನ್ಬ ಕಯ ಲಾಅಸು ನಸುಮ್ ಲಾಂಗಿದಮಕ್ ಅಯಾಕ್ನ ನಮಾಂಗ್ ಥಾನ ಥವಾಯ್ ಥಾಗಿದು ಅಸುಕ್ ಮಿಂಗ್ಜ ತಪ್ಚಬಿ ನಂಬು ಅಮುಕ್ ಕರಮ್ನ ಕರಿಗೆ ಮರಮ್ಗಿ ವರ ಉನಿದು ngasi kaubo nongja asidagi aihaki punchigi thaugaida saruk ya halagidu ngaiko aise haujikti
ꯅꯪꯒꯤꯅ ꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯧꯔꯛꯑꯒꯅꯨꯗꯣ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯡ ꯀꯧꯖꯧꯒꯦ ꯑꯩꯍꯥꯛꯇꯤ ꯑꯗꯣꯝꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯔꯅꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯍꯥꯏꯔꯁꯤꯔꯅꯤ ꯑꯩꯕꯨ ꯍꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯇꯥꯔꯣꯀꯣ ꯇꯥꯔꯤꯕꯣ ꯀꯧ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯧꯊꯣꯛꯀꯦ ꯍꯣ ꯇꯥꯔꯤꯕꯣ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯇꯥꯔꯤꯕꯅꯤ ꯅꯣꯡꯁꯥꯔꯦꯟ ꯊꯃꯣꯏ ꯈꯨꯇꯨꯝꯁꯨ ꯇꯥꯔꯤꯗꯣ ꯃꯅꯥꯏ ꯑꯃꯨꯕꯒ ꯅꯣꯡꯁꯥꯔꯦꯟ ꯀꯌꯥꯗꯅ ꯌꯦꯡꯕꯅꯤ ꯑꯁ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯥꯔꯤꯕꯣ ꯀꯥꯏ ꯆꯠꯏꯗ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯧꯖꯔꯝꯗꯗꯤ ꯑꯁꯨꯝꯅ ꯑꯩꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯩꯁꯦ ꯐꯒꯤ ꯇꯧ ꯌꯥꯗꯦ ꯍꯦꯛꯇ ꯐꯠꯂꯛꯑꯣꯏꯗꯣꯏ ꯇꯧꯏꯗ ꯑꯃꯨꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯦꯡꯖꯤꯜꯂꯦ ꯆꯪꯅꯕ ꯇꯧꯔꯁꯤ ꯇꯥꯍꯩꯗꯦꯗ ꯃꯁꯤ ꯅꯣꯡꯁꯥꯔꯦꯟ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪ ꯀꯩ ꯈꯪꯉꯤ ꯑꯩꯅ ꯆꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯇꯥꯕꯤꯌꯣ ꯍꯥꯏꯒꯦ ꯍꯥ ꯅꯅꯥꯀꯣꯡꯗ ꯃꯦꯟꯁꯤꯜꯂꯣ ꯑꯉꯥꯡ ꯃꯁꯤꯅꯤ ꯈꯪꯗꯦ ꯑꯍꯜ ꯃꯁꯤꯅꯤ ꯈꯪꯗꯦ ꯅꯪ ꯑꯃ ꯏꯕꯣ ꯑꯁ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯇꯨꯝ ꯌꯥꯒꯗ꯭ꯔꯁꯤꯗꯤ ꯆꯥꯅꯕꯤꯅ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯁꯤꯗꯤꯀꯣ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯅꯪꯍꯧꯗꯦꯗ ꯑꯩꯕꯨ ꯆꯥꯛꯅ ꯂꯦꯟꯕ ꯇꯥꯔꯕꯀꯣ ꯂꯥꯛꯎ ꯆꯪꯉꯁꯤ ꯅꯪ ꯂꯩꯍꯧꯈꯤꯒꯦꯔꯥ ꯑꯩꯗꯤ ꯆꯠꯂꯦꯍꯦ ꯑꯐꯥꯎꯕꯅ ꯁꯥꯔꯤꯕ ꯐꯥꯎꯅ ꯐꯥꯎꯗ꯭ꯔꯤꯕ ꯃꯔꯤꯡ ꯖꯦꯜꯅ ꯄꯦꯛ ꯂꯥꯎꯏ ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯇ ꯆꯥꯛ ꯄꯤꯒꯗꯧꯔꯤ ꯑꯩꯅꯁꯨ ꯃꯥꯏ ꯃꯤꯆꯪꯗ ꯂꯩꯕꯁꯤꯗ ꯀꯔꯝꯅꯗꯤ ꯐꯔꯅꯤ ꯑꯩꯅ ꯂꯣꯏꯅꯕ ꯃꯤꯗꯕꯨ ꯉꯥꯏꯈꯣꯅꯦꯍꯦ ꯍꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛ ꯆꯥꯗꯨꯒꯤ ꯀꯣꯏꯅ ꯐꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯔꯛꯇꯨꯗ ꯅꯣꯡꯁꯥꯔꯦꯟꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯃꯇꯩꯃꯗ ꯍꯥꯏꯔꯛꯏ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯂ ꯉꯥꯡꯗ꯭ꯔꯗꯤ ꯄ꯭ꯔꯖꯥꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯤ ꯍꯩ ꯑꯩꯈꯣꯏꯗꯧꯅ ꯈꯔ ꯗ꯭ꯔꯣꯗ꯭ꯔꯥ ꯈꯔ ꯉꯥꯡ ꯈꯣꯠꯇꯅ ꯇꯧ ꯀꯩ ꯀꯥꯟꯗꯕꯗ ꯂꯦꯝꯖꯕꯤ ꯁꯥꯔꯤꯅꯤ ꯀꯥꯏ ꯀꯩꯅꯣ ꯑꯇꯣꯝꯕ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯌꯥꯝꯕꯅ ꯂꯧꯔꯤꯕ ꯅꯇꯩꯃꯅꯤ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒꯤ ꯃꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯍꯦ ꯍꯥ ꯀꯥꯏꯅ ꯏꯃꯧ ꯏꯕꯦꯝꯃ ꯁꯥꯎꯅꯨꯀꯣ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯕꯅꯤ ꯍꯦꯔ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯥꯁꯨ ꯃꯆꯥꯏꯕꯦꯝ ꯑꯣꯏꯔꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯑꯦꯗꯅ ꯋꯥ ꯂꯥꯡꯕ ꯉꯥꯡ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯥꯡꯖꯔꯣꯏ ꯀꯩꯅꯣ ꯃꯁꯤꯗꯤꯕꯀꯣ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯏꯃꯥꯒꯤ ꯅꯣꯡꯁꯥꯔꯦꯟ ꯅꯌꯥꯝꯕꯒꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯂꯩꯔꯥꯡ ꯀꯅꯥ ꯂꯩꯔꯒꯦꯗꯣ ꯏꯃꯥꯗ ꯆꯤꯡꯅꯕ ꯂꯩꯇ ꯍꯦꯛꯇ ꯃꯍꯥꯏꯌꯨꯗꯣ ꯏꯃꯥꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯇꯦꯗꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯏꯃꯥꯒꯤꯗꯤ ꯏꯃꯧ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ ꯌꯦꯡꯉꯣꯏ ꯅꯄꯥ ꯅꯤꯡꯊꯧ ꯏꯕꯥꯅꯤ ꯈꯟꯅꯔꯕꯅꯤ ꯏꯆꯥꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯒ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯁꯣꯜꯂꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯈꯜꯂꯤꯗꯣ ꯀꯔꯤ ꯈꯜꯂꯤ ꯏꯆꯥꯅ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯤꯌꯨꯗꯣ ꯏꯃꯥ ꯅꯆꯥ ꯑꯩꯒꯤꯗꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯅꯆꯥꯒꯤ ꯐꯅꯕ ꯁꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯤꯡꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯣꯏꯅ ꯉꯥꯛꯅꯤꯡꯉꯤ ꯄ꯭ꯔꯖꯥꯒꯩꯕꯨ ꯁꯦꯟꯅꯔꯒꯦ ꯅꯤꯡꯉꯤꯗ ꯌꯥꯗꯦꯗꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕꯁꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯨꯔꯣ ꯆꯥꯗ ꯅꯧꯗ ꯁꯟꯗꯣꯛꯎꯔꯣ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤꯗꯣ ꯌꯦꯡꯉꯣꯏ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯒꯤ ꯏꯇꯥ ꯆꯥꯅꯕꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯍꯜꯂꯒꯦꯗꯣ ꯑꯁꯨꯝꯅ ꯅꯣꯡꯁꯥꯔꯦꯟ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥꯂꯩꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯒꯤ ꯋꯥ ꯇꯥꯟꯅꯔꯛꯂꯤꯗꯣ ꯅꯨꯡꯗꯥꯡꯅꯤ ꯁꯅꯥꯂꯩꯃꯅ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯡꯉꯣ ꯏꯇꯩꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯛ ꯑꯁꯤ ꯐꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯇꯧꯁꯤ ꯅꯪꯁꯨ ꯌꯥꯏꯍꯦ ꯂꯥꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯨꯄꯤ ꯋꯥꯁꯦ ꯃꯀꯥ ꯐꯣꯡꯂꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯀꯣꯛꯍꯜꯂꯥꯏꯍꯟꯅꯤ ꯍꯥꯏꯅ ꯇꯥꯆꯧꯗ ꯄꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯅ ꯃꯨꯟꯅꯤ ꯑꯩ ꯅꯣꯡꯁꯥꯔꯦꯟꯅꯤ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯀꯅꯥ ꯇꯨꯝꯃꯣ ꯌꯥꯔꯤꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯥꯔꯝꯃꯤ
ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯤ꯫ ꯃꯈꯣꯏ ꯇꯥꯏ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯂꯩꯔꯦ ꯃꯍꯥꯔꯥꯅꯤ? ꯑꯗꯨꯛ ꯑꯐꯤꯡ ꯑꯐꯥꯏ ꯌꯥꯎꯅ ꯑꯩꯕꯨ ꯀꯧꯔꯤꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯎꯗꯝꯃꯨꯗꯣ? ꯇꯥꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯇꯣꯟꯕꯒ ꯏꯃꯧ ꯑꯇꯣꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯍꯧꯕꯅꯤꯗꯣ꯫ ꯍꯌꯦꯡ ꯀꯧꯕ ꯏꯅꯨꯡ ꯑꯁꯤꯗ ꯅꯆꯥ ꯑꯅꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯈꯨꯕꯝ ꯄꯤꯗꯣꯏꯁꯦ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯇꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯅꯥꯎ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯣꯏꯕ ꯃꯍꯥꯛꯇ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕ ꯄꯥꯝꯗꯦꯗꯣ꯫ ꯃꯥꯕꯨ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯉꯥꯡꯍꯧꯏꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯑꯇꯣꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯖꯥꯈꯩꯁꯦ ꯑꯋꯥꯕ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯤꯗꯣ꯫ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯥꯕꯨ ꯄꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗꯣ꯫ ꯏꯆꯥ ꯑꯇꯣꯟꯕꯗꯤ ꯅꯤꯡꯉꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯄꯥꯈꯠꯆꯔꯤꯌꯦ꯫ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯒꯨꯟ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯀꯔꯝꯕꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯀꯠꯄ ꯉꯝꯒꯗꯕ ꯃꯤꯅꯣ, ꯀꯔꯝꯕꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯀꯠꯄ ꯉꯝꯃꯣꯏꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤꯗ ꯑꯩꯒꯤ ꯈꯨꯕꯝ ꯁꯤꯟꯅꯅꯤ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯑꯅꯤꯗ ꯃꯄꯥ ꯑꯩꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯣꯏꯗꯣ꯫ ꯑꯣꯏꯔꯔꯦ ꯑꯌꯨꯛ ꯀꯧꯕꯤ ꯃꯍꯥꯛꯇꯣ꯫ ꯄ꯭ꯔꯖꯥꯈꯩꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯔꯦꯗꯣ꯫ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯅ ꯀꯅꯥꯕꯨ ꯑꯣꯏꯗꯣꯔꯤꯕ ꯅꯤꯡꯊꯧ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯥꯎꯕꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯀꯌꯥꯁꯨ ꯊꯨꯡꯂꯔꯤꯗꯣ꯫ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯄꯦꯟꯅꯕ ꯁꯤꯟ ꯂꯥꯡꯉꯤꯗꯣ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯂꯥꯎꯊꯣꯔꯛꯂꯤꯗꯣ꯫ ꯃꯆꯥ ꯑꯍꯜ ꯃꯤꯔꯦꯟ ꯈꯣꯝꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯅꯤ ꯍꯥꯏꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯂꯝꯗꯦ ꯅꯣꯡꯁꯥꯔꯦꯟ꯫ ꯏꯌꯥ ꯂꯛꯆꯩꯗ, ꯃꯆꯥ ꯑꯍꯜꯗ ꯑꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕ ꯑꯩꯕꯨꯅ! ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯤꯟꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯇꯣꯛꯈꯥꯏ ꯌꯦꯡꯕꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ ꯇꯥꯔꯦꯗꯅ꯫ ꯑꯃꯨꯕꯅ ꯃꯆꯥꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯒꯦ? ꯃꯆꯥꯏꯕꯨꯡꯉꯣ ꯃꯤꯔꯦꯟ ꯈꯣꯝꯕꯅ प्रजाꯒꯤ ꯃꯕꯨꯛ ꯄꯦꯜꯍꯟꯅꯕ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯆꯥꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ? ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯁꯦ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯕꯅ ꯃꯥꯒꯤ ꯃꯒꯨꯟꯗ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯦꯟꯖꯕꯅꯤ꯫ ꯀꯩꯗꯧꯉꯩꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯣꯏ ꯑꯩꯉꯣꯟꯗ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯃꯨꯟꯕꯗꯤ ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯤꯗꯅ ꯄ꯭ꯔꯖꯥꯒꯩꯁꯦ ꯍꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯦ꯫ ꯃꯆꯥꯏꯕꯨꯡꯉꯣ, ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯑꯉꯥꯡ ꯑꯣꯜꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯃꯆꯥꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯂꯩꯔꯕ ꯑꯃꯨꯕꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯖꯔꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯊꯪꯇꯕꯨ ꯄꯤꯕꯤꯌꯨ, ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯒꯤ ꯏꯅꯥꯏꯁꯤ ꯑꯆꯝꯕ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯅꯒꯨꯟ꯫ ꯁꯅꯥꯂꯩꯃ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯁꯛꯐꯝ ꯀꯥꯏꯅ ꯃꯄꯨꯔꯣꯏꯕ ꯊꯤꯔꯛꯏ꯫ ꯑꯃꯨꯕꯅ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯂꯩꯃ ꯂꯦꯡꯁꯤꯟꯕꯤꯁꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯁꯦ? ꯏꯇꯩꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯊꯣꯛꯄ, ꯑꯗꯨꯒ ꯏꯆꯦꯗꯅ ꯃꯍꯥꯔꯥꯅꯤ ꯈꯨꯕꯝ ꯄꯤꯊꯣꯛꯄ꯫ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯦ꯫ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ! ꯄ꯭ꯔꯖꯥꯈꯩꯅ ꯍꯔꯥꯎꯕꯅ, ꯑꯩꯗꯤ ꯏꯀꯥꯏꯕꯅ! ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤꯅꯦꯕ, ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯣꯏꯅꯤꯅ꯫ ꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ, ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯩꯅꯤ꯫ ꯑꯁ, ꯁꯣꯝꯗ ꯏ ꯀꯥꯔꯤꯀꯥꯟꯁꯤꯗ ꯅꯪꯅ ꯀꯞꯄꯒ ꯂꯥꯎꯕ? ꯅꯨꯄꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯕꯝꯗ ꯐꯝꯍꯟꯅꯤ꯫ ꯃꯈꯣꯏ ꯃꯕꯨꯛ ꯐꯠꯇꯕꯈꯩꯗꯨ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯀꯔꯝꯅꯗꯤ ꯑꯐꯕ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯤ? ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯇꯣꯡꯉꯝꯗꯥꯏꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯇꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯨꯒꯨꯅꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯩ꯫ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯁꯣꯛꯎꯔꯗꯨꯅ ꯆꯪꯒꯗꯕ ꯊꯧꯒꯥꯏ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯐꯝꯕꯥꯜ ꯊꯛꯇ ꯀꯥꯔꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯡꯁꯥꯔꯦꯟ ꯆꯥꯛꯄꯅ ꯂꯣꯏꯔꯦꯗꯣ꯫ ꯃꯄꯥ ꯄꯥꯏꯈꯣꯝꯕꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯖꯥ ꯈꯨꯟꯖꯥꯒꯩꯕꯨ ꯅꯪꯒꯤ ꯍꯦꯛ ꯏꯃꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯈꯨꯟꯖꯥꯒꯩꯒꯤ ꯄ꯭ꯔꯖꯥꯒꯩꯒꯤ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯗꯕꯅꯤ꯫
ꯅꯪꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯣꯏꯅ ꯅꯅꯥꯎ ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯔꯦꯟꯗꯣ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤꯀꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯇꯥꯟꯅꯔꯒ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯊꯧꯔꯝꯕꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯧꯀꯣ ꯅꯄꯥ ꯅꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯃꯤꯔꯦꯟ ꯈꯣꯝꯕꯅ ꯅꯆꯥ ꯑꯩꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯖꯔꯕꯁꯨ ꯏꯄꯥꯒꯤ ꯋꯥꯇꯥꯗ ꯑꯩꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯆꯔꯣꯏꯗꯣ ꯏꯅꯥꯎꯒ ꯊꯕꯛ ꯊꯧꯒꯥꯏꯗ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯊꯧꯒꯥꯏ ꯄꯥꯅꯒꯤꯗꯣ ꯏꯁꯥꯒꯤ ꯉꯝꯖꯕ ꯄꯥꯡꯒꯜꯅ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯆꯒꯤꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯤꯗꯣ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯃꯤꯔꯦꯟ ꯈꯣꯝꯕ ꯏꯄꯥꯒꯤ ꯅꯣꯡꯁꯥꯔꯦꯟ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯇꯣꯡꯕ ꯃꯗꯨꯗ ꯂꯥꯟ ꯑꯃ ꯆꯠꯅꯩꯗꯣ ꯃꯗꯨꯕꯨ ꯐꯝꯕꯥꯜ ꯂꯥꯟ ꯀꯧꯏꯗꯣ ꯃꯗꯨ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯄꯥꯗꯤ ꯁꯣꯜꯂꯤ ꯑꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯆꯠꯂꯨꯀꯣ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯍꯜꯂꯛꯎꯀꯣ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯅ ꯀꯅꯥꯅ ꯑꯁꯦꯡꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯒꯦꯗꯣ ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯄꯣꯊꯥꯔꯒꯦ ꯈꯜꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯝꯗ ꯂꯥꯟꯗꯥꯕ ꯆꯠꯄ ꯇꯥꯔꯝꯃꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯃꯤꯔꯦꯟ ꯈꯣꯝꯕ ꯅꯅꯥꯎ ꯅꯣꯡꯁꯥꯔꯦꯟꯒ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯆꯠꯇꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯁꯦꯝ ꯁꯥꯔꯨꯔꯣ ꯂꯥꯟꯃꯤ ꯑꯌꯥꯝꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯅꯃꯥꯗꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯂꯧꯔꯨꯔꯣ ꯏꯄꯥꯅꯗꯤ ꯄꯤꯔꯕꯅꯤꯗꯣ ꯅꯅꯥꯎ ꯑꯗꯨꯕꯨ ꯎꯗꯦꯗ ꯅꯣꯡꯁꯥꯔꯦꯟ ꯃꯥꯗꯤ ꯂꯥꯟ ꯆꯠꯀꯤꯗꯨꯅ ꯐꯃꯨꯡꯗ ꯂꯥꯏꯍꯧ ꯍꯧꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯁꯅꯥ ꯂꯩꯃꯅ ꯃꯥꯟꯗ꯭ꯔꯦ ꯅꯪꯕꯨ ꯅꯁꯥꯗꯣ ꯑꯅꯥꯕ ꯁꯥꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯃꯥ ꯄꯥꯕ ꯆꯪꯉꯛꯑꯅꯤ ꯑꯩ ꯇꯧꯒꯦꯁꯦ ꯑꯩꯅꯦ ꯂꯥꯟ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯁꯣꯏ ꯂꯥꯛꯇꯅ ꯑꯩ ꯁꯤꯔꯦꯅ ꯈꯜꯂꯨ ꯅꯪ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯗꯣꯏꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯕ ꯉꯝꯍꯧꯔꯣꯏꯗꯣꯏꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯕꯤꯗ꯭ꯌꯥ ꯃꯌꯥꯝ ꯇꯝꯕꯗꯨꯁꯨ ꯑꯩꯅ ꯇꯟꯗꯅ ꯃꯤ ꯈꯠꯅꯍꯧꯔꯤꯀꯥꯟꯗ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯤ ꯐꯥꯎꯕꯗꯤ ꯌꯥꯝ ꯐꯥꯎꯔꯛꯄ ꯑꯗ ꯀꯤꯕꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤꯀꯣ ꯉꯁꯤ ꯂꯥꯟ ꯆꯠꯄꯁꯤꯗ ꯏꯇꯩ ꯏꯕꯨꯡꯉꯣꯁꯦ ꯃꯥꯏꯊꯤꯕ ꯅꯪꯉꯗꯤ ꯐꯗꯧꯅꯤ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯩ ꯅꯪꯕꯨ ꯃꯤ ꯇꯥꯅꯤꯅꯦꯍꯦ ꯍꯥꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯣꯡꯁꯥꯔꯦꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯅꯌꯥꯝꯕꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯅꯦ ꯏꯃꯥ ꯆꯪꯉ ꯃꯥꯜꯂꯤ ꯁꯤ ꯍꯧꯔꯣ ꯅꯁꯥꯒꯗꯣ ꯑꯝꯇ ꯅꯤꯛꯁꯟꯍꯧꯃꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯅꯁꯥꯗꯣ ꯅꯤꯛꯄ ꯃꯈꯩ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯅꯆꯥꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯂꯥꯏꯍꯧ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯁꯦꯝ ꯁꯥꯔꯒꯦ ꯇꯧ ꯏꯁꯥꯁꯦ ꯏꯪꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯁꯦ ꯏꯃꯥꯗ ꯀꯔꯤꯒꯤ ꯍꯥꯏꯗꯦ ꯌꯦꯡꯉꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯔꯤꯒꯤ ꯏꯃꯥꯗ ꯍꯥꯏꯗꯦ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯌꯦ ꯁꯦꯁꯦ ꯄꯣꯊꯥꯔꯣ ꯏꯃꯥꯅ ꯄꯥꯗ ꯑꯃꯨꯛꯇ ꯏꯆꯥ ꯃꯁꯥ ꯉꯝꯗꯦ ꯇꯝꯃꯨꯈꯤꯒꯦꯗꯣ ꯏꯔꯤꯛꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯄꯥꯈꯠꯅ ꯇꯥꯔꯤꯕ꯭ꯔꯣ ꯅꯆꯥ ꯑꯇꯣꯝꯕꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯔꯤ ꯏꯆꯥ ꯑꯇꯣꯝꯕ ꯆꯠꯄ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯍꯣꯔꯦꯟ ꯆꯠꯄ ꯇꯥꯔꯗꯤ ꯌꯦꯛꯅꯕꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯃꯈꯥ ꯇꯥꯔꯅꯨ ꯑꯗꯨꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛꯇꯣ ꯍꯧꯖꯤꯛ ꯍꯥꯏꯔꯅꯨ ꯆꯠꯇꯣꯔꯤꯕꯁꯦ ꯂꯥꯟꯅꯤ ꯑꯣ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕꯁꯤꯗꯤ ꯃꯔꯤꯡꯖꯦꯜ ꯌꯥꯎꯗꯦ ꯃꯤꯀꯤ ꯊꯤꯅꯤꯅ ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯤꯍꯧꯕ ꯀꯂꯛ ꯆꯥꯎꯕ ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯍꯌꯦꯡ ꯂꯩꯕꯥꯛ ꯀꯥꯏꯕ ꯁꯣꯏꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯨꯛꯅꯔꯛꯄꯗ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯄ꯭ꯔꯖꯥ ꯋꯥꯍꯧꯗꯣꯔꯤꯗ ꯂꯥꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯤꯔꯦꯟ ꯈꯣꯝꯕꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯌꯥꯝꯕꯅ ꯂꯥꯟ ꯉꯝꯗꯨꯅ ꯂꯥꯛꯄꯗ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯑꯝꯃꯤ ꯅꯣꯡꯁꯥꯔꯦꯟꯗꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯤꯡꯂꯦꯟꯕꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯆꯤꯡꯂꯦꯟꯕꯤꯅ ꯑꯩꯍꯣꯏꯃ ꯏꯃꯥꯒꯤ ꯆꯤꯡꯂꯦꯟꯕꯤ ꯀꯩꯗꯧꯔꯦ ꯏꯃꯧꯕꯣ ꯁꯤ ꯁꯣꯛꯄ ꯇꯥꯔꯦ ꯏꯃꯥ ꯂꯥꯏꯅꯤꯡꯕ ꯏꯄꯥ ꯂꯥꯛꯏꯌꯦ ꯑꯗꯨꯒꯤ ꯑꯉꯝꯕ ꯈꯖꯤꯛ ꯍꯥꯞꯀꯦ ꯆꯠꯄꯗ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯣꯛꯈꯤꯗꯨꯅ ꯈꯨꯔꯧ ꯊꯥꯡꯒꯦ ꯇꯧꯕꯅꯤ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯆꯠ ꯆꯠꯄ ꯌꯥꯗꯦꯀꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯃ ꯀꯧꯗꯨꯅ ꯊꯣꯛꯂꯛꯎ ꯏꯃꯥꯅ ꯏꯃꯧꯕꯨ ꯁꯝꯗꯨꯅ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯁꯤꯗꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇꯣ ꯅꯤꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯤꯗꯣ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕꯤꯗꯕ ꯑꯁꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯂꯦꯝꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯗꯣ ꯅꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯔꯥꯅꯤꯗꯤ ꯂꯥꯏꯅꯁꯨ ꯆꯥꯟꯕ ꯑꯣꯏꯔꯁꯅꯨꯀꯣ ꯆꯤꯡꯂꯦꯝꯕꯤꯅ ꯏꯄꯥ ꯏꯕꯨꯡꯉꯣ
ꯀꯔꯤꯒꯤ ꯅꯆꯥꯗ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯔꯤ? ꯏꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯌꯨꯗꯣ, ꯑꯗꯨꯅ ꯍꯦꯟꯅꯗꯣ ꯅꯆꯥ ꯅꯃꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯄꯥꯝꯖꯩꯗꯣ꯫ ꯏꯄꯥꯒꯨꯝꯂꯕ ꯅꯆꯥꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯕꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯁꯤ꯫ ꯑꯉꯝꯕ ꯈꯖꯤꯛ ꯏꯄꯥꯒꯨꯝꯂꯕꯒꯤ ꯊꯧꯒꯟ ꯇꯧꯖꯒꯦꯗꯣ꯫ ꯏꯆꯥꯒꯨꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯕꯗꯤ ꯂꯩꯕꯥꯛꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯩꯒꯤ ꯆꯪꯖꯐꯝꯕꯨ ꯅꯤꯔꯨꯕꯗꯤ ꯇꯊꯤ ꯇꯊꯤ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯗꯣ꯫ ꯑꯩꯕꯨ ꯏꯆꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯍꯦꯛꯇ ꯊꯥꯡꯖꯤꯜꯂꯁꯤꯔꯅꯤ ꯏꯈꯣꯡꯁꯦ꯫ ꯍꯪꯒꯣꯏꯒꯗ꯭ꯔꯥ? ꯀꯔꯤꯁꯨ ꯍꯪꯒꯣꯏꯕ ꯂꯩꯖꯗꯦꯗꯣ꯫ ꯏꯄꯥꯒꯨꯝꯂꯕ ꯊꯥꯡꯖꯤꯟꯕꯤꯔꯛꯑꯣ, ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯁꯦꯕꯥ ꯐꯪꯖꯒꯦꯀꯣ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯏꯔꯥꯡꯕ ꯈꯣꯏꯁꯥꯎꯕ ꯐꯥꯎꯔꯝꯃꯤ ꯁꯅꯥꯂꯩꯃ꯫ ꯃꯤꯠꯁꯦ ꯑꯣꯈꯥꯛ ꯅꯥꯔꯤꯗ ꯑꯩꯗꯤ꯫ ꯃꯅꯤ ꯃꯃꯧ ꯆꯥꯅꯕ ꯍꯥꯏꯗꯣ ꯑꯁꯤꯔꯥ? ꯃꯣꯠꯇꯥꯏ ꯁꯨꯗꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯌꯥꯝ ꯍꯪꯒꯣꯏꯗꯣꯔꯤꯗ ꯇꯧꯔꯤꯁꯤ꯫ ꯃꯤ ꯈꯨꯗꯤꯡꯒꯩꯁꯤꯅ ꯃꯍꯥꯔꯥꯅꯤ ꯃꯍꯥꯔꯥꯅꯤꯅ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯃꯆꯥ ꯃꯄꯥꯔꯤ ꯅꯣꯡꯊꯩ ꯉꯥꯟꯕꯕꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯏꯔꯤꯛꯂꯩꯃ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯗ ꯍꯧꯔꯛꯂꯦꯗꯣ ꯃꯕꯨꯛ ꯐꯠꯇꯕ ꯅꯣꯡꯁꯥꯔꯦꯟꯗꯣ ꯃꯥꯏꯊꯣꯡꯗꯅ ꯑꯐꯕꯗꯤ ꯁꯥꯔꯤ꯫ ꯅꯣꯡꯁꯥꯔꯦꯟ ꯀꯩꯊꯦꯜꯗ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯏ꯫ ꯏꯅꯥꯏꯁꯥ, ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯄꯠꯐꯝ ꯐꯝꯂꯤꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯂꯩꯔꯝꯂꯕꯗꯤ ꯐꯨꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯇꯥꯜꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕꯗ ꯑꯩꯕꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯈꯔ ꯐꯖꯕꯤꯈꯩꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯛꯑꯣ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯀꯧꯖꯔꯒꯦ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯅ ꯀꯧꯔꯤ, ꯑꯝꯇ ꯁꯤꯗ ꯆꯪꯉꯣ꯫ ꯑꯉꯝꯕ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯀꯗꯥꯏ ꯅꯨꯄꯤ, ꯅꯁꯥꯗ ꯌꯥꯎꯕ ꯁꯦꯜꯈꯩ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯅꯪꯕꯨ꯫ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯀꯌꯥ ꯐꯠꯇꯦ, ꯑꯗꯨꯅ ꯁꯦꯜ ꯌꯥꯎꯖꯗꯦꯗꯣ ꯑꯉꯝꯕ꯫ ꯀꯔꯤ? ꯁꯦꯜ ꯌꯥꯎꯗꯦ ꯀꯥꯏꯅ? ꯀꯗꯥꯏ? ꯄꯤꯔꯛꯎ꯫ ꯏꯅꯥꯏꯁꯥ, ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯄꯣꯠ ꯌꯣꯟꯕ ꯑꯃꯗꯤ ꯄꯣꯠ ꯂꯩꯕꯁꯤꯡꯗꯒꯤ ꯁꯦꯜ ꯂꯣꯏꯅ ꯂꯧꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯒꯅ ꯂꯣꯏꯅ ꯃꯅꯝ ꯇꯠꯅꯕ ꯁꯥꯟꯗꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯕꯦꯜꯒꯩꯕꯨ ꯐꯨꯔꯝꯃꯤ꯫ ꯁꯦꯜ ꯌꯥꯎꯗꯕꯒꯩꯗꯣ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯁꯥꯔꯦꯟ ꯐꯥꯛ ꯐꯥꯛ ꯅꯣꯛꯆꯔꯤ꯫ ꯄ꯭ꯔꯖꯥꯅ ꯋꯥꯕ ꯎꯔꯒ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ, ꯑꯉꯝꯕ, ꯏꯃꯥꯗꯤ ꯁꯦꯜꯁꯨ ꯌꯥꯎꯖꯗꯦ꯫ ꯁꯦꯜ ꯈꯖꯤꯛ ꯌꯥꯎꯕꯁꯨ ꯏꯁꯨꯒꯤ ꯉꯥꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ꯫ ꯀꯔꯤꯒꯤ ꯅꯁꯨꯒꯤ ꯉꯥꯃꯨꯛ ꯂꯩꯕ? ꯀꯗꯥꯏ? ꯀꯕꯣꯛ ꯈꯣꯏꯗꯣꯝꯒꯩꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯡ ꯈꯣꯡꯁꯤꯅ ꯂꯣꯏꯅ ꯅꯦꯠꯈꯥꯏꯒꯦ꯫ ꯀꯔꯤꯒꯤ ꯅꯁꯨꯒꯤ ꯉꯥꯃꯨꯛ ꯂꯩꯕ? ꯀꯞꯄꯣ ꯍꯅꯨꯕꯤ꯫ ꯅꯣꯏꯅ ꯋꯥꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯪ ꯈꯪꯗꯦ? ꯑꯉꯝꯕ, ꯁꯤ ꯏꯃꯥꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ꯫ ꯏꯃꯥ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯄꯣꯠꯁꯤꯠꯁꯨ ꯐꯠꯇꯦ꯫ ꯁꯣꯜꯂꯕꯤ ꯅꯃꯥꯒꯨꯝꯕꯤ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯕꯨ ꯂꯪꯈꯥꯏꯕꯤꯒꯅꯨ꯫ ꯑꯃꯨꯕꯅ, ꯃꯖꯥꯏꯕꯨꯡꯉꯣ, ꯃꯧ ꯅꯍꯥ ꯑꯃ ꯄꯥꯟꯕꯝ ꯆꯥꯗ ꯄꯥꯟꯕꯗꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ, ꯀꯝꯗꯧꯅꯤ? ꯀꯔꯤ ꯍꯥꯏꯕ? ꯃꯧ ꯅꯍꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅ ꯅꯣꯏꯗ ꯀꯅꯥꯅ ꯁꯤꯅꯕ ꯐꯨ ꯍꯥꯏꯒꯦ? ꯏꯌꯥꯝꯕ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯂꯥꯛꯎ, ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯅꯁꯤ ꯂꯥꯛꯎ꯫ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ, ꯃꯌꯥꯝ, ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯁꯤꯔꯦ, ꯅꯣꯏ ꯀꯅꯥ ꯂꯩꯒꯦ? ꯅꯨꯄꯤ ꯑꯁꯤ ꯑꯝꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯕ ꯉꯝꯕ꯭ꯔ ꯌꯦꯡꯁꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤ ꯀꯩꯊꯦꯜ ꯑꯁꯤ ꯏꯈꯦꯡ ꯀꯌꯥꯗꯨꯅ ꯆꯦꯜꯂꯦ꯫ ꯐꯠꯇꯦꯗꯀꯣ ꯑꯉꯝꯕꯁꯥ꯫ ꯃꯌꯥꯝ ꯅꯤꯡꯊꯧꯗ ꯋꯥꯀꯠꯁꯦ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯛꯀꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯇꯥꯛꯎꯁꯦ꯫ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯤ꯫ ꯄ꯭ꯔꯖꯥꯒꯩꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯔꯦꯟ ꯈꯣꯝꯕ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯀꯩꯊꯦꯜꯗ ꯄ꯭ꯔꯖꯥꯒꯩꯗ ꯑꯋꯥꯕ ꯄꯤꯔꯤꯗꯣ? ꯃꯣꯏꯕꯨ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ? ꯇꯥꯆꯧ, ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯁꯨꯝ ꯆꯠꯄꯅꯤ꯫ ꯑꯗ ꯏꯃꯥꯒꯩꯗꯒꯤ ꯃꯈꯣꯏ ꯁꯛꯈꯪꯗꯕ ꯈꯔꯅ ꯁꯦꯜ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯅꯥꯏ ꯈꯔꯅ ꯇꯥꯟꯅꯗꯨꯅ ꯐꯥꯕꯗꯒꯤ ꯈꯨꯠ ꯈꯔ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗ ꯁꯣꯏꯗꯅ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯇꯥꯆꯧ, ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦ ꯅꯅꯥꯎ꯫ ꯑꯩ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯟꯅꯗꯧꯅ ꯉꯥꯎꯁꯤꯟꯅꯔꯅꯨ꯫ ꯏꯃꯥ ꯄꯥꯕ ꯂꯩꯕꯁꯨ ꯅꯠꯇꯦ꯫
ꯄ꯭ꯔꯖꯥꯒꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯃꯨꯀꯣ. ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯍꯣꯏꯗꯥꯆꯧ, ꯃꯄꯥꯟ ꯏꯄꯥ ꯊꯣꯛꯀꯅꯨ. ꯅꯪꯕꯨ ꯄ꯭ꯔꯖꯥꯒꯩꯅ ꯁꯥꯎꯅꯔꯤ. ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯏꯅꯥꯎꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗꯤ ꯅꯌꯥꯝꯕ ꯑꯩꯗꯤ ꯃꯥꯡꯖꯔꯤ. ꯏꯌꯥꯝꯕꯒꯤ ꯅꯣꯡꯁꯥꯔꯦꯟ, ꯏꯌꯥꯝꯕꯒꯤꯅꯦ ꯍꯥꯏꯕꯗ ꯏꯅꯥꯎ ꯅꯠꯇ ꯀꯅꯥ ꯂꯩꯇꯦ. ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯊꯧꯅꯥ ꯐꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯕꯨ ꯑꯀꯤꯕ ꯄꯣꯛꯀꯅꯤ. ꯌꯦꯡꯉꯨ, ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯌꯦꯛꯅꯕꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪ. ꯃꯌꯥꯝꯕ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯅꯥꯎ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ, ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯨ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯕ. ꯑꯌꯨꯛꯅꯤ. ꯁꯅꯥꯂꯩꯃꯅ, "ꯏꯆꯦ, ꯅꯣꯡꯊꯩꯉꯥꯟꯕꯕꯨ ꯇꯨꯝꯂꯤꯕ꯭ꯔꯣ?" ꯆꯤꯡꯂꯦꯝꯕꯤꯅ, "ꯇꯨꯝꯗ꯭ꯔꯤꯌꯦ, ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ. ꯏꯆꯦꯅꯦ, ꯃꯥꯇ ꯁꯦꯟꯅꯕꯗ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯦ. ꯄ꯭ꯔꯖꯥꯒꯩꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯏꯅꯥꯎꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ, ꯏꯆꯤꯜ ꯏꯅꯥꯎ ꯆꯞ ꯃꯥꯟꯅꯩ." "ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯐꯅꯕ ꯇꯧꯖꯒꯦ." "ꯏꯆꯥ ꯅꯣꯡꯊꯩꯉꯥꯟꯕ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯗꯥ ꯏꯆꯦ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩꯒ ꯂꯩꯃꯤꯟꯅꯧꯒꯦ. ꯑꯩꯗꯤ ꯏꯆꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤꯗ." "ꯑꯩꯅ ꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯁꯤꯗ ꯏꯆꯦꯁꯦ ꯁꯥꯎꯅꯤꯡꯉꯝꯕ꯭ꯔꯥ ꯈꯪꯗꯦ." "ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯁꯥꯎꯅꯤ? ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ, ꯑꯩꯒꯤꯗ ꯅꯠꯇꯦ. ꯑꯗꯨ ꯏꯅꯥꯎ, ꯉꯁꯤꯗꯤ ꯅꯇꯩꯒ ꯈꯨꯟꯖꯥꯒꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯒꯦ. ꯅꯆꯥꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯒꯦꯔꯥ?" "ꯍꯣꯏ ꯏꯆꯦ, ꯂꯩꯔꯝꯒꯦ." ꯁꯅꯥꯂꯩꯃ ꯅꯣꯡꯊꯩꯉꯥꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯝꯃꯤ. ꯃꯆꯥ ꯌꯥꯎꯖꯗꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨ ꯉꯥꯎꯕꯗ ꯃꯍꯥꯔꯥꯅꯤ ꯈꯨꯕꯝ ꯄꯥꯝꯃꯝꯕꯗꯨ ꯃꯤꯇꯥꯔꯣꯏꯗ꯭ꯔꯦ. ꯑꯉꯥꯡ ꯑꯗꯨꯇꯕꯨ ꯃꯥꯒ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯦ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯤꯡꯂꯦꯟꯕꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ. ꯅꯣꯡꯊꯩꯉꯥꯟꯕ ꯆꯍꯤ 3 ꯁꯨꯔꯤ. ꯀꯨꯝꯁꯤ ꯀꯨꯝ ꯑꯗꯨꯗꯤ ꯅꯣꯡ ꯌꯥꯝꯅ ꯆꯨꯔꯝꯃꯤ. ꯅꯨꯡꯗꯥꯡꯅꯤ. ꯆꯤꯡꯂꯦꯟꯕꯤꯅ, "ꯅꯨꯄꯥ, ꯈꯨꯟꯖꯥꯒꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦ. ꯍꯟꯗꯛꯀꯤ ꯀꯨꯝꯁꯦ ꯅꯣꯡ ꯌꯥꯝ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ." "ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯀꯔꯝ ꯊꯣꯛꯇꯣꯔꯤꯕ? ꯍꯟꯗꯛꯀꯤ ꯆꯍꯤꯃꯨꯛ ꯋꯥꯕ ꯈꯨꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤ. ꯏꯆꯥꯅꯨꯄꯥꯗꯤ?" "ꯅꯅꯥꯎ ꯅꯨꯄꯤꯒ ꯇꯨꯝꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯄꯨꯈ꯭ꯔꯦ." ꯁꯣꯝꯗꯅ ꯐꯠꯇꯕ ꯂꯥꯂꯣꯡꯁꯤꯟꯅꯔꯤ. ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯁꯥꯅꯣꯡꯕ ꯅꯤꯡꯊꯧꯒ ꯎꯃꯪ ꯑꯗꯨꯗ ꯅꯣꯡꯁꯥꯔꯦꯟꯅ, "ꯑꯃꯨꯕ, ꯀꯅꯥ ꯂꯥꯛꯀꯦ?" "ꯏꯅꯤꯡꯊꯧ ꯁꯥꯅꯣꯡꯕ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯅꯐꯝꯗ ꯄꯤꯊꯣꯛꯀꯅꯤ. ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯇꯥꯎ ꯁꯥꯟꯅꯁꯤ. ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯈꯪꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ." ꯁꯥꯅꯣꯡꯕꯅ, "ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯨꯅꯤ ꯃꯖꯥꯏꯕꯨꯡꯉꯣ. ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯩꯔꯅꯤ. ꯑꯩꯒꯤ ꯏꯇꯦꯡ ꯀꯌꯥꯔꯛ ꯄꯥꯡꯂꯛꯑꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯗ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ. ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯎ. ꯑꯩꯅ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ. ꯂꯥꯟꯃꯤ ꯊꯥꯔꯛꯑꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯊꯥꯔꯛꯀꯅꯤ. ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ 2 ꯁꯨꯔꯛꯄꯗꯤ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯀꯌꯥ ꯐꯔꯣꯏ. ꯁꯣꯝꯁꯨ ꯈꯪꯉꯝꯅꯤ, ꯀꯟꯕꯗꯒꯤ ꯀꯜꯂꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯔꯦꯟ ꯈꯣꯝꯕꯅꯤ. ꯃꯥꯏꯊꯤꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯇꯔꯥꯏꯕꯗꯤ ꯅꯠꯇꯦ." ꯁꯥꯅꯣꯡꯕꯅ, "ꯐꯒꯅꯤ ꯑꯉꯝꯕ, ꯑꯩꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯈꯪꯖꯩ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯁꯥꯅꯣꯡꯕ, ꯅꯪꯁꯨ ꯍꯟꯅꯕ ꯇꯧ. ꯑꯩꯁꯨ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯍꯟꯅꯕ ꯇꯧꯔꯒꯦ. ꯀꯅꯥꯁꯨ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯎꯅꯩ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ. ꯑꯩꯅ ꯂꯥꯂꯣꯡ ꯄꯨꯝꯕ ꯁꯤꯟꯗꯨꯅ ꯊꯝꯃꯗꯕꯅꯤ. ꯏꯅꯥꯏ ꯑꯃꯨꯕ, ꯆꯠꯂꯨ, ꯁꯒꯣꯜ ꯑꯗꯨ ꯁꯦꯝ ꯁꯥꯔꯣ." "ꯐꯒꯅꯤꯗꯣ ꯃꯖꯥꯏꯕꯨꯡꯉꯣ." ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ. ꯆꯤꯡꯂꯦꯝꯕꯤ ꯇꯨꯝꯊꯕ ꯌꯥꯗꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯍꯩꯀꯣꯜ ꯂꯩꯈꯣꯜ ꯁꯥꯠꯐꯝꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯩꯔꯤ. ꯅꯣꯡꯁꯥꯔꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯤꯡꯈꯠꯇꯨꯅ ꯈꯔ ꯎꯁꯤꯠꯇꯅ, "ꯆꯤꯡꯂꯦꯝꯕꯤ, ꯀꯔꯤ ꯇꯧꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ? ꯏꯇꯩꯃ ꯀꯧꯒꯦ ꯇꯧꯕ." ꯆꯤꯡꯂꯦꯝꯕꯤ ꯃꯁꯥꯗꯨ ꯈꯪꯗꯨꯅ, "ꯅꯣꯡꯁꯥꯔꯦꯟ, ꯅꯪ ꯑꯣꯏꯔꯦ. ꯅꯪꯗꯤ ꯑꯁꯨꯛ ꯊꯦꯡꯉꯕꯨꯛꯇ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ?" "ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯆꯠꯄ ꯃꯥꯏꯀꯩ ꯍꯪꯉꯤ? ꯅꯪꯁꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯍꯟꯗꯦꯀꯣ, ꯇꯥꯗꯦꯀꯣ. ꯅꯪꯒꯤ ꯐꯖꯕꯁꯨ ꯇꯥꯗꯦ. ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯑꯣꯏꯕꯗ ꯀꯩ ꯀꯥꯏꯒꯦ?" ꯆꯤꯡꯂꯦꯝꯕꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇꯨꯅ, "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯍꯥ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯌꯥꯝꯕꯒꯤ ꯅꯨꯄꯤꯅꯤ. ꯅꯇꯩꯃ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ." "ꯇꯅꯧꯔꯕꯤ ꯈꯨꯠꯆꯥꯗꯨꯅ ꯑꯩꯒꯤ ꯀꯜꯂꯕ ꯈꯖꯥꯏ ꯑꯁꯤꯗ ꯊꯥꯔꯛꯄꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ. ꯑꯃꯨꯛꯀ ꯊꯥꯔꯛꯎꯁꯤ ꯅꯨꯄꯤ. ꯅꯪ ꯏꯇꯩꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ,
ꯅꯣꯡꯃꯗ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯅꯤ ꯑꯩ ꯆꯠꯂꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯤꯡꯅ ꯂꯩꯖꯔꯣ ꯊꯣꯏ ꯅꯕꯨꯛ ꯆꯦꯜꯂꯗꯣ ꯐꯔꯛꯀꯗ꯭ꯔꯥ ꯌꯦꯡꯕꯅꯤ ꯀꯥ ꯍꯦꯟꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯈꯜ ꯆꯪꯕ ꯌꯥꯎꯔꯛꯑꯦ ꯀꯥꯟꯅꯗꯕꯗ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯁꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯅꯥꯂꯩꯃ ꯅꯣꯡꯊꯩ ꯉꯥꯟꯕꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯣꯡꯊꯩ ꯉꯥꯟꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯆꯥꯒꯤ ꯁꯛꯇꯝꯁꯤ ꯎꯗꯕꯗ ꯑꯩꯍꯥꯛ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯅꯣꯛꯏꯗꯨꯕꯣ ꯏꯃꯥ ꯅꯪ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯡꯊꯩ ꯍꯩꯃꯥ ꯀꯔꯣꯝꯗꯅꯣ ꯃꯥꯅ ꯆꯦꯜꯂꯤꯁꯤꯕꯣ ꯏꯃꯥꯒꯤ ꯃꯤꯠꯁꯦ ꯄꯨꯟꯁꯤꯜꯂꯒ ꯊꯤꯍꯜꯂꯤꯅꯦ ꯑꯩꯅ ꯏꯆꯥꯃꯨꯛ ꯐꯪꯉꯗꯤ ꯏꯆꯥꯅꯃꯨꯛ ꯑꯩ ꯊꯤꯌꯨꯗꯣ ꯀꯔꯥꯏ ꯂꯩꯒꯦꯃꯤ ꯅꯪꯕꯣ ꯍꯩꯃꯥ ꯐꯥꯔꯦ ꯏꯆꯥ ꯐꯥꯔꯦ ꯌꯥ ꯅꯣꯡꯊꯩ ꯉꯥꯟꯕꯅ ꯋꯥ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯅꯣꯡꯊꯩ ꯉꯥꯟꯕ ꯃꯔꯣꯜ ꯊꯣꯛꯂꯛꯄ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯈꯣꯌꯨꯝꯂꯥꯏ ꯃꯍꯥꯛꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯑꯄꯥꯝꯕ ꯄꯣꯛꯏ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯏꯔꯤꯛꯂꯩꯃ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯆꯍꯤ ꯐꯥꯔꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯝꯃꯤ ꯅꯨꯡꯗꯥꯡꯅꯤ ꯁꯦꯂꯨꯡꯕ ꯃꯤꯔꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯣꯊꯥꯕꯤꯅꯕ ꯇꯧꯔꯁꯤ ꯏꯅꯥꯏ ꯁꯦꯂꯨꯡ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯣꯊꯥꯔꯔꯣꯏ ꯄꯂꯦꯝ ꯄꯟꯊꯧ ꯐꯣꯡꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯦ ꯍꯧꯖꯤꯛ ꯑꯊꯦꯡꯕꯗ ꯄ꯭ꯔꯖꯥ ꯀꯅꯥ ꯀꯔꯤ ꯂꯥꯛꯀꯦ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯃꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯤꯈꯣ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯄꯤꯈꯣ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯒꯦ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ ꯄꯂꯦꯝ ꯄꯟꯊꯧ ꯅꯆꯥꯅ ꯄꯥꯔꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯧꯒꯥꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯂꯒ ꯀꯔꯤꯒꯤ ꯅꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯇꯥꯟꯈꯤꯕꯅꯣ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯦ ꯉꯁꯤꯗꯤ ꯄꯨꯝꯍꯥꯡ ꯍꯥꯡꯂꯤ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯏꯅꯥꯎ ꯑꯉꯥꯎꯕꯁꯦ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ ꯆꯤꯡꯂꯦꯝꯕꯤꯅ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯇꯦꯡꯊꯥꯅ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯕꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯡꯉꯥꯏꯅꯤ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯁꯤꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯤꯡꯂꯤꯉꯩꯗ ꯁꯤꯟꯊꯥ ꯄꯥꯡꯉꯝꯁꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯀꯅꯥꯅ ꯇꯥꯛꯂꯛꯂꯤꯕ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯌꯦꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯒꯦꯗꯤ ꯅꯆꯥ ꯁꯦꯟꯅꯔꯒ ꯁꯦꯂꯨꯡꯕꯗ ꯍꯪꯗꯨꯅ ꯅꯅꯥꯛ ꯇꯝꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯉꯁꯥꯏꯁꯨ ꯀꯔꯤꯁꯨ ꯆꯥꯗꯦ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯆꯥꯗꯦ ꯅꯁꯥꯗꯣ ꯋꯥꯔꯝꯕꯅꯤ ꯑꯗꯨꯅ ꯅꯇꯣꯝ ꯊꯝꯕ ꯄꯥꯝꯗꯦ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯤ ꯑꯩꯍꯥꯛ ꯏꯆꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯔꯣꯏꯒꯦ ꯆꯤꯡꯂꯦꯝꯕꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏꯅ ꯃꯆꯥ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥꯒꯤ ꯂꯩꯕꯥꯛꯇ ꯈꯣꯡꯗꯥꯍꯟꯕꯤꯕꯅꯤ ꯉꯁꯤꯗꯤ ꯃꯆꯥ ꯑꯩꯕꯨ ꯏꯇꯣꯝ ꯊꯝꯃꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯅ ꯕꯔꯇ ꯇꯧꯔꯕꯗꯤ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯌꯥ ꯑꯁꯤꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯈ꯭ꯔꯔꯣꯏ ꯑꯩꯍꯥꯛꯀꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯗꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯤ ꯏꯆꯥꯗꯨꯒꯤ ꯈꯜꯂꯨ ꯅꯪ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ ꯑꯩ ꯉꯝꯃꯣꯏꯗꯣ ꯁꯦꯂꯨꯡꯕ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯏ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯂꯩꯔꯝꯃꯤ ꯁꯥꯅꯣꯡ ꯃꯈꯜꯒꯤ ꯂꯩꯕꯥꯛꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯗꯥꯔꯛꯂꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯦꯟꯅꯍꯧꯔꯤ ꯀꯔꯤ ꯍꯥꯏꯕ ꯁꯦꯂꯨꯡꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯦ ꯑꯆꯠꯆꯥ ꯆꯤꯡꯂꯦꯝꯕꯤ ꯆꯦꯛꯁꯤꯟꯅ ꯀꯣꯅꯨꯡꯗ ꯅꯅꯥꯎ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥꯒ ꯂꯩꯔꯣ ꯅꯣꯏꯕꯨ ꯉꯥꯛꯍꯟꯅꯕ ꯏꯅꯥꯏ ꯊꯅꯝꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩ ꯀꯗꯥꯏ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯗꯣ ꯑꯩꯒꯤ ꯈꯨꯟꯖꯥ ꯄ꯭ꯔꯖꯥ ꯑꯃꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯁꯦꯂꯨꯡꯕ ꯂꯥꯟꯃꯨꯡ ꯊꯤꯜꯂꯨ ꯑꯉꯝꯕꯒꯩ ꯈꯪꯍꯜꯂꯨ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯗꯣꯛꯎ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯅꯣꯡꯁꯥꯔꯦꯠ ꯈꯥꯅ ꯈꯥꯅ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯉꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯅꯣꯡꯁꯥꯒ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯔꯣꯏ ꯍꯥꯏꯕꯗꯤ ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠꯀꯤ
ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯕꯅꯤ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅ ꯊꯧꯅꯥ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯃꯨꯕ ꯅꯪ ꯌꯥꯏꯀꯣ ꯅꯪꯒꯤ ꯀꯣꯛꯁꯦ ꯀꯣꯛ ꯂꯩꯕ ꯏꯅꯥꯏꯒꯤ ꯊꯧꯏꯟꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯏ ꯍꯥꯠꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤ ꯄꯥꯏꯒꯅꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯟꯒꯅꯤ ꯑꯩꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯒꯅꯤ ꯂꯩꯕꯥꯛ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯗꯕ ꯑꯃꯨꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯈꯔ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧ ꯃꯤꯔꯦꯟꯈꯣꯝꯕ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯍꯥꯏ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯣ ꯁꯥꯃꯨ ꯆꯥꯝꯃ ꯆꯥꯝꯃꯒꯨꯝꯅ ꯊꯧꯅꯥ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯔꯤ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯄꯥꯈꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯅꯍꯦ ꯑꯃꯨꯕ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯀꯅꯤ ꯆꯠꯁꯤ ꯆꯠꯂꯣ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ ꯃꯤꯔꯦꯟꯈꯣꯝꯕ ꯃꯍꯥꯛꯅ ꯁꯥꯅꯣꯡꯕ ꯍꯥꯠꯇꯨꯅ ꯂꯥꯟ ꯉꯝꯃꯝꯃꯤ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯂꯥꯛꯄꯗ ꯃꯃꯤꯁꯤꯡꯗ ꯅꯣꯡꯁꯥꯔꯦꯟ ꯆꯦꯟꯁꯤꯜꯂꯛꯏ ꯑꯐꯕ ꯁꯥꯗꯨꯅ ꯇꯥꯖꯧ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯇꯥꯖꯧ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯅ ꯅꯐꯝꯗ ꯁꯤꯟꯅꯔꯝꯕ ꯅꯇꯩꯃꯒ ꯏꯆꯥꯒꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯅꯣꯡꯁꯥꯔꯦꯟꯅ ꯑꯩꯅ ꯀꯨꯞꯅ ꯁꯦꯟꯅꯕꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯖꯧ ꯏꯆꯥ ꯅꯣꯡꯊꯩ ꯉꯥꯟꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯁꯦꯟꯅꯔꯤꯉꯩ ꯏꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ ꯊꯤꯔꯤꯕꯅꯤ ꯃꯤꯐꯠꯇ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯀꯔꯤ ꯑꯩꯒꯤ ꯄꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯇꯥꯖꯧ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯄ ꯏꯆꯥꯗꯣ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯆꯠꯂꯨ ꯊꯨꯅꯃꯛ ꯋꯥꯐꯝ ꯑꯁꯦ ꯅꯇꯩꯃꯗ ꯇꯥꯍꯟꯕ ꯌꯥꯗꯦ ꯃꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯅꯣꯡꯊꯩ ꯉꯥꯟꯕ ꯁꯥꯐꯨ ꯀꯟꯅ ꯆꯦꯜꯂꯤꯕ ꯏꯔꯥꯎꯈꯣꯜꯒ ꯂꯣꯏꯅꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯇꯥꯏꯕꯪ ꯀꯟꯅ ꯌꯣꯠꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯇꯨꯅ ꯑꯀꯤꯕ ꯐꯪꯅ ꯆꯦꯜꯂꯤ ꯏꯈꯦꯡ ꯀꯌꯥ ꯊꯛꯄꯒꯤ ꯍꯔꯥꯎ ꯃꯊꯣꯏꯁꯨ ꯇꯝꯂꯔꯤꯗꯨ ꯇꯨꯔꯦꯜ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝ ꯉꯥꯏꯗꯨꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯆꯥꯕ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯃ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯤ ꯇꯨꯔꯦꯜ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯦꯟꯕꯅꯤ ꯆꯤꯡꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯤꯟꯕꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯣꯡꯁꯥꯔꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯣꯡꯊꯩ ꯉꯥꯟꯕꯕꯨ ꯌꯥꯟꯗꯨꯅ ꯊꯅꯝꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯆꯦꯟꯅ ꯑꯀꯤꯕ ꯐꯪꯅ ꯆꯦꯟꯕꯗꯨꯗ ꯀꯤꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯞꯄꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯁꯥꯔꯦꯟꯅ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯣꯛꯇꯦ ꯑꯍꯜ ꯑꯣꯏꯕ ꯎ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯁꯥ ꯑꯃꯗꯅ ꯂꯤꯟ ꯑꯃ ꯀꯥꯝꯗꯨꯅ ꯂꯩꯔꯤ ꯅꯣꯡꯁꯥꯔꯦꯟꯅ ꯇꯥꯖꯧ ꯅꯪꯅ ꯁꯣꯝꯗ ꯆꯠꯂꯣ ꯑꯩꯅ ꯁꯣꯝꯗ ꯆꯠꯂꯒꯦ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ ꯇꯨꯔꯦꯜꯗ ꯇꯥꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯃꯅꯤ ꯅꯣꯡꯊꯩ ꯉꯥꯟꯕꯅ ꯏꯃꯥ ꯕꯥꯕꯥ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯨꯔꯦꯜꯂꯣꯝꯗꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯇꯨꯅ ꯑꯁꯤꯗꯤ ꯏꯄꯥꯒꯤ ꯕꯥꯔꯤ ꯏꯄꯥ ꯂꯥꯛꯏꯁꯤ ꯏꯆꯥ ꯀꯞꯄꯅꯨ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯄꯥ ꯀꯨꯝꯊꯔꯛꯀꯦ ꯕꯥꯕꯥ ꯕꯥꯕꯥ ꯎꯒꯤ ꯃꯁꯥꯗꯣ ꯇꯦꯛꯄ ꯈꯔ ꯍꯧꯔꯛꯂꯤ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯌꯥꯜꯂꯤꯕꯣꯏꯔꯤ ꯏꯄꯥꯒꯤ ꯄꯥꯔꯤ ꯁꯤ ꯀꯤꯒꯅꯨ ꯅꯈꯨꯠꯇꯨ ꯇꯞꯅ ꯏꯄꯥꯗ ꯄꯥꯏꯔꯣ ꯃꯈꯥꯗ ꯌꯦꯡꯊꯒꯅꯨ ꯃꯊꯛꯇꯁꯨ ꯌꯦꯡꯈꯠꯀꯅꯨ ꯅꯪꯒꯤ ꯄꯥꯕ ꯂꯩꯌꯦ ꯈꯣꯡꯂꯩ ꯆꯥꯍꯧꯗꯗꯨꯅ ꯈꯖꯤꯛ ꯃꯈꯣꯡꯗꯨ ꯁꯤꯊꯩ ꯎꯁꯥ ꯑꯃꯗ ꯄꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯌꯦꯠꯂꯤꯕ ꯑꯗꯨꯁꯨ ꯀꯛꯊꯠꯂꯤ ꯕꯥꯕꯥ ꯑꯩ ꯀꯤꯌꯦ ꯏꯃꯥ ꯀꯞꯀꯅꯨ ꯏꯄꯥ ꯂꯩ ꯁꯤ ꯅꯈꯨꯠꯇ ꯄꯤꯔꯛꯑꯣ ꯇꯞꯅ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯂꯥꯛꯏ ꯄꯥꯕꯗ ꯇꯞꯅ ꯀꯣꯜꯂꯣ ꯏꯄꯥ ꯇꯞꯅ ꯀꯥꯈꯠꯀꯦ ꯂꯦꯡꯒꯅꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯄꯥꯕꯗ ꯆꯦꯅ ꯀꯣꯟꯒꯦ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯀꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯥꯕ ꯂꯥꯛꯑꯕꯅꯤ ꯁꯤ ꯌꯧꯗꯧꯔꯤ ꯅꯪ ꯄꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯨ ꯍꯣꯏ ꯕꯥꯕꯥ ꯕꯥꯕꯥ ꯁꯤ ꯅꯈꯨꯠꯇ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯕꯤꯒꯦ ꯇꯞꯅ ꯃꯆꯥꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯗꯨꯒ ꯈꯣꯡꯂꯩ ꯆꯥꯍꯧꯗ ꯃꯈꯣꯡꯗꯣ ꯅꯥꯟꯊꯔꯛꯀꯦ ꯇꯧꯕꯗ ꯅꯣꯡꯁꯥꯔꯦꯟꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯑꯀꯤꯕ ꯄꯣꯛꯏ ꯇꯥꯖꯧ ꯁꯤ ꯅꯅꯥꯎꯒꯤ ꯈꯨꯗꯥꯡꯁꯦ ꯁꯤꯗ ꯄꯥꯏꯌꯨ ꯑꯩ ꯇꯥꯖꯧꯕꯨ ꯆꯤꯡꯈꯠꯆꯒꯦ ꯃꯤꯔꯦꯟ ꯈꯣꯝꯕ ꯌꯥꯝ ꯋꯥꯅ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯕꯨ ꯑꯝꯇ ꯏꯁꯩ ꯅꯣꯡꯁꯥꯔꯦꯟ ꯈꯪꯍꯧꯗꯦ
ꯃꯇꯨꯡꯔꯣꯝꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯜꯂꯛꯏ ꯌꯥꯝ ꯎꯁꯤꯠꯇꯅ꯫ ꯅꯪꯕꯨ ꯍꯥꯠꯀꯦ ꯉꯥꯏꯔꯤꯕꯅꯦ ꯑꯩꯅ꯫ ꯅꯪꯕꯨ ꯀꯅꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯕ, ꯑꯩꯅ ꯅꯤꯡꯊꯧ ꯍꯥꯠꯂꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯅꯦ꯫ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯆꯧ꯫ ꯑꯣꯏꯔꯣꯅꯦ ꯅꯤꯡꯊꯧꯗꯣ, ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ꯫ ꯇꯨꯔꯣꯏꯉꯥꯝ ꯂꯣꯏꯅꯔꯕ ꯃꯁꯥꯗꯣ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯏ ꯑꯣꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯣꯡꯁꯥꯔꯦꯟꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯝ ꯋꯥꯅ ꯃꯃꯤꯠꯇ ꯎꯏꯁꯤꯟꯗꯨꯅ ꯏꯌꯥꯝꯕꯒꯤ ꯅꯣꯡꯁꯥꯔꯦꯟ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ, ꯇꯥꯈ꯭ꯔꯦ꯫ ꯄꯥꯕ! ꯄꯥꯕ! ꯑꯩꯒꯤ ꯄꯥꯕ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ! ꯏꯃꯥ! ꯏꯃꯥ! ꯅꯣꯡꯁꯥꯔꯦꯟꯅ ꯑꯉꯥꯡ ꯑꯗꯨ ꯀꯤꯍꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯏ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤ? ꯑꯀꯤꯕ ꯅꯪꯂꯨꯕꯒꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯆꯤꯟ ꯌꯧꯔꯛꯂꯕ ꯅꯃꯥꯗ ꯍꯥꯏꯔꯝꯃ, ꯅꯪꯁꯨ ꯅꯄꯥꯒꯨꯝꯅ ꯑꯗꯨꯝꯅ, ꯈꯪꯕ꯭ꯔꯥ? ꯅꯪꯕꯨꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯃꯥꯁꯤꯒꯤ ꯈꯜꯂꯒ ꯅꯪꯅ ꯃꯇꯝ ꯈꯔ ꯊꯝꯈꯤꯒꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗ ꯀꯤꯍꯟꯕꯅ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯣꯛꯏ꯫ ꯀꯩꯁꯨ ꯍꯥꯏꯗꯦ, ꯃꯪꯗꯨꯅ ꯂꯩ꯫ ꯑꯐꯕ ꯁꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯀꯞꯁꯤꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯣꯡꯊꯩ, ꯏꯆꯥꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯁꯦ? ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯁꯦ ꯏꯇꯩꯃꯒꯤ ꯅꯣꯡꯁꯥꯔꯦꯟ, ꯅꯌꯥꯝꯕꯗꯤ ꯀꯔꯥꯏ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯁꯦ ꯏꯇꯩꯃꯗ ꯍꯥꯏꯌꯣ, ꯅꯌꯥꯝꯕꯗꯤ꯫ ꯅꯣꯡꯁꯥꯔꯦꯟ ꯃꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯏꯇꯩꯃ, ꯅꯅꯥꯎ ꯑꯩꯕꯨ ꯀꯔꯝꯅ ꯄꯥꯎꯗꯝꯁꯤꯒꯦ? ꯇꯥꯆꯧꯗꯣ, ꯇꯥꯆꯧꯗꯣ, ꯁꯦ ꯃꯥ ꯀꯩꯗꯧꯔꯒꯦ? ꯂꯥꯟ ꯀꯃꯥꯏ ꯇꯧꯔꯦ? ꯅꯇꯩꯃꯗ ꯍꯥꯏꯌꯨ꯫ ꯏꯇꯩꯃ, ꯇꯥꯆꯧꯗꯣ ꯌꯦꯛꯅꯕ ꯀꯌꯥ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ, ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ꯫ ꯅꯅꯥꯎ ꯑꯩꯅ ꯏꯌꯥꯝꯕꯕꯨ ꯌꯦꯛꯅꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯇꯩꯃ꯫ ꯅꯅꯥꯎꯅ ꯇꯥꯆꯧ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯩꯃ꯫ ꯀꯔꯤ? ꯃꯥꯕꯨ ꯃꯈꯣꯏ ꯇꯥꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯁꯅꯥꯂꯩꯃꯅ ꯏꯆꯦꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯃꯈꯣꯏ ꯇꯥ꯫ ꯀꯅꯥ ꯂꯩꯒꯦ? ꯏꯅꯥꯏꯁꯥ, ꯃꯍꯥꯔꯥꯅꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯊꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯏꯇꯩ ꯅꯤꯡꯊꯧꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯌꯥꯔꯣꯏ, ꯑꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯅꯤꯡꯊꯧꯐꯝ ꯍꯥꯡꯂꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯔꯦꯟꯗ ꯃꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯈꯤ꯫ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯤ ꯆꯤꯡꯂꯦꯝꯕꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯂꯩꯇ꯭ꯔꯕꯗ ꯅꯣꯡꯁꯥꯔꯦꯟ ꯅꯤꯡꯊꯧ ꯐꯝꯕꯥꯂꯥꯡꯗ ꯐꯝꯂꯕꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯛꯏ꯫ ꯅꯨꯡꯗꯥꯡꯅꯤ, ꯆꯤꯡꯂꯦꯝꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯨꯃꯤꯟꯅ ꯅꯣꯡꯁꯥꯔꯦꯟ ꯆꯪꯂꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯤꯡꯂꯦꯝꯕꯤ꯫ ꯀꯔꯤ ꯂꯩꯔꯦ ꯅꯣꯡꯁꯥꯔꯦꯟ? ꯆꯪꯉꯒꯦ ꯈꯣꯠꯀꯦ ꯁ꯭ꯋꯥꯏꯗ ꯀꯔꯤꯒꯤ ꯆꯪꯉꯛꯏꯅꯣ? ꯑꯩꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ? ꯍꯩ, ꯋꯥꯔꯦ ꯄ꯭ꯔꯖꯥ ꯌꯦꯡꯁꯤꯟꯕꯗ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏꯁꯦ? ꯀꯨꯝꯗꯧ, ꯁꯦꯂꯣꯡ! ꯂꯥꯎꯒꯅꯨ, ꯀꯅꯥꯁꯨ ꯀꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯣ? ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨꯉꯩ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ? ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯂꯩꯇ꯭ꯔꯤ, ꯀꯩ ꯀꯥꯏꯒꯦ? ꯑꯣꯏꯕꯤꯔꯣ, ꯅꯪꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯇꯩꯃꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯊꯩ, ꯇꯨꯀꯠꯆꯩ! ꯅꯌꯥꯝꯕꯒꯤ ꯅꯨꯄꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ? ꯆꯪꯁꯤꯜꯂꯛꯀꯅꯣ, ꯑꯩꯁꯦ ꯍꯧꯖꯤꯛ… ꯑꯩ ꯈꯪꯉꯤ, ꯇꯥꯆꯧꯒꯤ ꯃꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ, ꯑꯩꯅ ꯏꯆꯥꯁꯛꯅ ꯌꯣꯛꯀꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯧꯕ ꯅꯠꯇꯦ꯫ ꯅꯣꯡꯁꯥꯔꯦꯟ, ꯅꯆꯤꯟꯃꯛꯅ! ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯩ ꯁꯣꯏꯕꯒꯤ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯏꯅꯥꯎ! ꯏꯅꯥꯎ! ꯂꯥꯎꯒꯅꯨ, ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ, ꯀꯅꯥꯁꯨ ꯇꯥꯔꯔꯣꯏ ꯈꯪꯅ ꯑꯩꯅ ꯆꯪꯉꯛꯏꯕꯅꯤ꯫ ꯊꯥꯡꯗꯨꯅ ꯀꯩꯗꯧꯗꯣꯏꯕ? ꯊꯝꯃꯣꯝꯇ, ꯁꯦ! ꯊꯥꯡ ꯑꯗꯨ ꯃꯨꯟꯅꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯅꯣꯡꯁꯥꯔꯦꯟꯅ ꯆꯤꯡꯂꯦꯝꯕꯤꯗ ꯊꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯗꯨꯅ ꯅꯣꯡꯁꯥ, ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ… ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯏꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯅꯤ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ, ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯒꯤꯅ ꯇꯥꯆꯧ, ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯈꯨꯠꯇ꯫
ꯆꯠꯂꯨꯅꯦ ꯆꯥꯅꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯂꯩꯃ ꯅꯣꯡꯊꯩ ꯉꯥꯟꯕ ꯄꯥꯝꯗꯨꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯆꯥꯕꯨ ꯇꯨꯝꯅꯤꯡꯉꯕꯣꯅꯦ? ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤꯀꯣ꯫ ꯅꯨꯡꯁꯤꯕꯅ ꯏꯆꯥꯁꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯆꯦ! ꯑꯁꯤ ꯍꯥꯏꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯎꯔꯤ ꯅꯣꯡꯁꯥꯔꯦꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ꯫ ꯅꯣꯡꯁꯥꯔꯦꯟ ꯆꯦꯟꯕ ꯅꯪꯍꯧꯗꯦ꯫ ꯀꯔꯝꯅ ꯅꯪꯗꯤ ꯅꯨꯄꯥ ꯏꯆꯦꯒꯤ ꯀꯥꯁꯤꯗ? ꯃꯄꯨꯔꯣꯏꯕꯗꯨ ꯂꯣꯏꯅꯕꯤꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ ꯃꯤꯗꯥꯅꯤ꯫ ꯅꯪ ꯀꯅꯥꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯔꯛꯂꯕ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯅꯊꯣꯏ ꯃꯥꯡꯒꯅꯤ꯫ ꯅꯨꯄꯥ ꯑꯩ ꯆꯤꯡꯂꯦꯝꯕꯤ ꯁꯤꯔꯦ ꯈꯪꯂꯕꯗ ꯀꯅꯥꯁꯨ ꯊꯤꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯁꯥꯔꯦꯟꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯇꯨꯃꯤꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯔꯦꯟꯅ ꯀꯝꯗꯧꯏ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯈꯤꯗꯣ ꯅꯤꯡꯊꯧ ꯑꯩꯅ ꯑꯣꯏꯔꯕ ꯂꯩꯕꯥꯛ ꯑꯩꯒꯤ ꯑꯣꯏꯔꯕ ꯑꯩꯅ ꯂꯩꯕꯥꯛ ꯁꯥꯁꯣꯟ ꯇꯧꯕ ꯇꯥꯔꯕ ꯀꯅꯥ ꯂꯩ ꯏꯅꯥꯏꯁꯥ ꯂꯥꯎꯊꯣꯛꯎ꯫ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯈꯨꯟꯖꯥꯈꯩꯅ ꯑꯉꯝꯕ ꯂꯣꯏꯄꯣꯠ ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯈꯨꯟꯖꯥꯈꯩꯅ ꯇꯧꯕ ꯌꯥꯔꯣꯏꯅ꯫ ꯑꯃꯨꯕꯅ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯃꯨꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ꯫ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ? ꯊꯤꯜꯂꯦ ꯆꯠꯂꯣ ꯈꯨꯟꯖꯥ ꯄ꯭ꯔꯖꯥꯈꯩꯗ ꯈꯪꯍꯜꯂꯨ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯀꯧꯈꯠꯂꯛꯎ꯫ ꯃꯧ ꯑꯣꯏꯔꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯟꯒꯦ꯫ ꯃꯅꯥꯏ ꯈꯔꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯇꯥꯎ 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 ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ꯫ ꯍꯌꯦꯡ ꯀꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤ ꯈꯨꯟꯖꯥꯈꯩꯅ ꯑꯉꯝꯕ ꯄꯣꯠ ꯑꯣꯏꯔꯣ ꯁꯦꯜ ꯑꯣꯏꯔꯁꯨ ꯁꯅꯥ ꯑꯣꯏꯔꯁꯨ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯔꯛꯇꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯈꯩꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯗ ꯈꯥꯛꯇꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯤꯡꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯈꯨꯟꯖꯥ ꯈꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯩꯅ ꯈꯪꯉꯕꯅꯤ ꯃꯁꯤꯒꯤ ꯃꯤꯐꯠꯇꯕ ꯅꯣꯡꯁꯥꯔꯦꯟ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯔꯛꯑꯗꯤ ꯂꯩꯕꯥꯛꯁꯤ ꯃꯈꯗꯥꯡ ꯑꯣꯜꯂꯅꯤꯁꯦ꯫ ꯀꯔꯥꯏꯗꯒꯤ ꯂꯣꯏꯄꯣꯠꯅꯣ ꯀꯥꯗꯣꯏꯁꯤꯕꯣ? ꯆꯥꯅꯤꯡꯉꯥꯏ ꯅꯣꯡꯃꯒꯤ ꯆꯦꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ꯫ ꯏꯅꯤꯡꯊꯧ ꯃꯤꯔꯦꯟ ꯈꯣꯝꯕꯅ ꯄꯥꯜꯂꯤꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯥꯗꯤ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯎꯕꯤꯕꯅꯤ꯫ ꯀꯌꯥꯗꯤ ꯏꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕ ꯃꯍꯥꯔꯥꯅꯤ ꯆꯤꯡꯂꯦꯝꯕꯤꯗꯨꯕꯨ꯫ ꯃꯦꯝꯆꯥꯅ ꯏꯆꯦ ꯑꯩꯗꯤ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯐꯔꯅꯤ? ꯃꯇꯩ ꯃꯍꯥꯠꯄ ꯉꯝꯕ ꯃꯅꯥꯎꯄꯥꯅꯤ꯫ ꯆꯤꯟꯕꯥꯜ ꯑꯅꯤ ꯊꯣꯛꯂꯛꯀꯅꯨꯀꯣ ꯑꯉꯝꯕ ꯑꯣꯏꯕꯒꯤ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯈ꯭ꯔꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯑꯣꯏꯔꯁꯨ ꯑꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯔꯅꯤ꯫ ꯍꯌꯦꯡꯁꯤꯕꯨ ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯇꯣꯏꯁꯦ ꯀꯤꯗꯤ ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯊꯦꯡꯅ ꯍꯟꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯈꯩꯁꯤ ꯀꯩꯅꯣꯝ ꯇꯧ ꯄꯣꯠ ꯆꯩꯒ ꯃꯨꯜꯂꯤ꯫ ꯏꯕꯦꯝꯃ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯤꯡꯊꯧ ꯅꯦꯃꯤ ꯃꯍꯥꯔꯥꯅꯤꯒꯗꯣ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯤꯗꯨꯝ ꯀꯤꯔꯛꯏ꯫ ꯂꯩꯕꯥꯛꯁꯦ ꯑꯆꯨꯝꯕ ꯂꯩꯔꯛꯇ꯭ꯔꯦ꯫ ꯏꯆꯦ ꯇꯞꯅ ꯉꯥꯡ꯫ ꯅꯤꯡꯊꯧ ꯃꯅꯥ ꯐꯛꯂꯥꯡꯗ ꯅꯞꯄꯦ ꯍꯥꯏꯕꯗꯨꯅꯤꯀꯣ꯫ ꯋꯥꯗꯧꯔꯤ ꯂꯩꯕꯥꯛꯁꯦ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯥꯔꯦꯟ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯂꯩꯃ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯅꯗꯤ ꯈꯥꯡꯕ ꯉꯝꯒꯅꯤ? ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥ ꯂꯣꯜꯂꯛꯑꯒꯕꯨ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯅꯣꯡꯊꯩ ꯉꯥꯟꯕꯒꯤꯗꯃꯛ꯫ ꯁꯅꯥꯂꯩꯃꯅ ꯀꯩꯅꯣ ꯍꯟꯗꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤꯕꯣ? ꯃꯈꯣꯏ ꯇꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯑꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯃꯍꯥꯔꯥꯅꯤ ꯐꯝꯁꯦ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯍꯩꯅꯗ꯭ꯔꯦ꯫ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯍꯥ? ꯅꯪꯒꯨꯝꯕ ꯃꯍꯩ ꯌꯥꯟꯗꯕꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯅꯠꯇꯤꯛꯂꯣ? ꯍꯌꯦꯡ ꯑꯩꯒꯤ ꯈꯨꯕꯝꯁꯦ ꯀꯅꯥꯅ ꯃꯍꯨꯠ ꯁꯤꯜꯍꯧꯅꯤ? ꯑꯩ ꯏꯆꯥ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯀꯅꯨ꯫ ꯂꯩꯐꯝ ꯊꯣꯛꯄ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯅꯤꯡꯉꯒ ꯂꯩꯕ ꯌꯥꯏ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯄ ꯌꯥꯏ꯫ ꯑꯩ ꯀꯩꯁꯨ ꯇꯤꯡꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ꯫ ꯇꯨꯃꯤꯟ ꯂꯩ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯑꯗꯨꯒ ꯅꯣꯡꯊꯩ ꯉꯥꯟꯕ ꯍꯤꯡꯗꯨꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯕꯨ ꯑꯊꯨꯕꯗ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯩꯁꯨ ꯃꯃꯥ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯃꯦ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯊꯩ ꯉꯥꯟꯕꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ꯫ ꯃꯥꯕꯨ ꯄꯣꯛꯆꯕꯤ ꯃꯃꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯅꯥꯂꯩꯃ ꯅꯪ?
ꯁꯅꯥꯂꯩ ꯃꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯩ ꯉꯥꯟꯕ ꯁꯦꯒꯥꯏꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯃꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯇꯝꯊꯤꯔꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯃꯃꯤꯠꯇ ꯎꯈꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯃꯥꯡꯃꯛꯇꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯅꯣꯡꯊꯩ ꯉꯥꯟꯕ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯑꯀꯤꯕ ꯁꯛꯐꯝꯗ ꯂꯩꯔꯤ꯫ ꯀꯔꯤꯁꯨ ꯁꯥꯎ ꯌꯥꯗꯦ꯫ ꯑꯉꯥꯡ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯡꯗꯅ ꯑꯀꯤꯕ ꯌꯥꯔꯤꯉꯩ ꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯆꯨꯗꯨꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯏ꯫ ꯁꯅꯥꯂꯩꯃꯅ "ꯏꯃꯥꯒꯤ ꯅꯣꯡꯊꯩ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯊꯦꯡꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯗꯤ? ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ." "ꯑꯩ ꯇꯨꯝꯅꯤꯡꯗꯦ." "ꯁꯦꯕꯥ, ꯊꯦꯡꯉꯦ, ꯅꯤꯡꯉꯥꯏ ꯇꯧ꯫ ꯅꯪꯕꯨ ꯀꯩꯁꯨꯁꯨ ꯆꯥꯎ ꯌꯥꯗꯦ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯅꯣꯡꯊꯩ ꯃꯀꯣꯛ ꯍꯥꯏꯗꯨꯅ "ꯑꯩ ꯀꯩꯝ ꯇꯧꯗꯦ꯫ ꯏꯃꯥ ꯄꯥꯕꯗꯣ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯩ." "ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ?" "ꯃꯥꯅꯦ, ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯑꯩꯒꯤ ꯁꯦ ꯀꯤꯒꯅꯨ, ꯏꯃꯥ ꯂꯩꯌꯦ, ꯏꯃꯥ." ꯄ꯭ꯔꯖꯥꯈꯩꯗꯣ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤ꯫ ꯂꯣꯏꯄꯣꯠ ꯀꯥꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯍꯨꯀꯨꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎꯈꯩꯗꯣ ꯉꯝꯅ ꯉꯝꯅꯕ ꯃꯌꯨꯝ ꯄꯨꯔꯛꯄꯗ ꯋꯥꯕꯅ ꯍꯦꯜꯂꯛꯄꯅ ꯃꯤꯅ ꯁꯦꯜ ꯄꯥꯏꯕ ꯎꯔꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯍꯧꯔꯛꯇꯨꯅ ꯀꯂꯛ ꯌꯦꯡꯊꯤ ꯍꯧꯔꯛꯇꯨꯅ ꯅꯥꯛꯄꯥꯛ ꯇꯥꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯈꯩꯗꯣ ꯈꯨꯠꯇ ꯊꯥꯡ, ꯌꯣꯝꯄꯥꯛ, ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯈꯩꯗꯣ ꯈꯨꯠꯊꯣꯛꯅꯔꯛꯏ꯫ ꯋꯥꯕꯅ ꯍꯦꯜꯂꯛꯄꯅ ꯃꯆꯤन ꯃꯅꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯀꯣꯜꯇꯅ ꯊꯟꯈ꯭ꯔꯦ꯫ ꯈꯠꯅ ꯆꯩꯅꯕ, ꯍꯥꯠꯇꯣꯛꯅꯕ, ꯅꯨꯡꯁꯤꯅꯕ ꯄꯥꯝꯗꯕ ꯅꯣꯡꯁꯥꯔꯦꯟ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯤ ꯑꯣꯏꯔꯤ꯫ ꯅꯣꯡꯁꯥꯔꯦꯟꯅ "ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯑꯩ ꯃꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯡꯈꯠꯇ ꯈꯠꯅꯕ, ꯄꯨꯡꯍꯥꯠꯇ ꯍꯥꯠꯅꯕ, ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯀꯩꯗꯧꯅꯤ ꯅꯨꯡꯁꯤꯅꯔꯒ ꯑꯉꯝ ꯑꯉꯝꯕ ꯁꯦꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯨꯛꯅꯕ ꯎꯔꯒ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯕ꯫ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ." ꯑꯃꯨꯕꯅ "ꯏꯅꯤꯡꯊꯧ, ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ, ꯆꯪꯍꯜꯂꯛꯎꯔꯥ?" "ꯆꯪꯍꯜꯂꯛꯎ, ꯑꯩ ꯇꯧꯒꯦ." ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ "ꯏꯅꯤꯡꯊꯧ, ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯀꯨꯏꯔꯦ ꯏꯌꯥꯁꯤꯗ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯖꯩ꯫ ꯌꯥꯔꯗꯤ ꯇꯣꯜꯂꯕ ꯑꯩꯒꯤ ꯆꯥꯅꯕ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ." "ꯀꯔꯤ ꯍꯥꯏꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ? ꯅꯪꯒꯤꯗꯃꯛ ꯆꯥꯅꯕ ꯈꯖꯤꯛ ꯄꯤꯌꯣ ꯍꯥꯏꯕ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯅꯤ ꯈꯜꯂꯤꯗꯣ? ꯆꯥꯅꯕ ꯄꯤꯌꯣ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝ, ꯈꯣꯡꯁꯦ ꯄꯥꯏꯗꯨꯅ." ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯣ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯟꯅ ꯅꯦꯠꯁꯤꯜꯂꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪ, ꯅꯣꯡꯁꯥꯔꯦꯟ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯤ ꯆꯥꯛꯅꯤꯕ, ꯂꯥꯏꯅꯤꯡꯕ ꯑꯃꯠꯇ ꯂꯦꯝꯅ ꯄꯤꯗꯦ꯫ ꯂꯩꯇꯦ ꯅꯣꯏꯗ ꯄꯤꯅꯕ." "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯁꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯅꯤꯡꯊꯧꯒꯤ ꯅꯅꯥꯛꯇ ꯂꯥꯛꯆꯔꯔꯣꯏꯒꯦ꯫ ꯑꯄꯪꯕ ꯇꯣꯜꯂꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ." "ꯈꯪꯖꯧꯍꯦ, ꯍꯥꯏꯕꯤꯒꯦ꯫ ꯆꯥꯛꯅꯤꯕ ꯅꯨꯄꯥ, ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛ ꯁꯤꯖꯈꯣ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ, ꯊꯨꯏ, ꯃꯣꯠꯇꯥꯏ ꯁꯨꯗꯥꯏꯅꯕ." ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯁꯥꯎꯔꯛꯏ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯁꯣꯟꯕ ꯑꯣꯏꯒꯦꯔꯥ ꯑꯅꯥꯕ ꯑꯣꯏꯒꯦꯔꯥ ꯁꯥꯎꯕ ꯍꯥꯏꯕ ꯁꯥꯎꯕꯁꯤ ꯂꯣꯏꯅ ꯍꯩ꯫ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ "ꯊꯨꯏ, ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯄꯣꯡꯉꯤꯕ ꯅꯥꯄꯜꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯡꯒꯦ? ꯅꯪꯅ ꯉꯝꯃꯦ ꯈꯜꯂꯤꯗꯣ ꯅꯣꯡꯃꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯉꯝꯕ ꯂꯥꯛꯇꯨꯅ ꯃꯥꯏꯊꯤꯕ ꯅꯪꯖꯧꯍꯩ꯫ ꯅꯁꯥꯒꯤ ꯅꯆꯤꯟ ꯅꯅꯥꯎꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯍꯥꯠꯅꯍꯜꯂꯒ ꯈꯥꯏꯕꯨꯡ ꯇꯥꯔꯒ ꯄꯦꯟꯖꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯅꯤꯡꯊꯧ, ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗꯣ ꯈꯪꯍꯧꯗ ꯃꯥꯡꯕ ꯑꯣꯏꯁꯅꯨꯍꯦ꯫ ꯑꯣꯏ ꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯍꯦ ꯍꯥ ꯀꯥꯏ ꯀꯅꯥ ꯂꯩ? ꯃꯁꯤ ꯐꯥꯖꯤꯜꯂꯨ, ꯃꯁꯤ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯜꯂꯨ꯫ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯕ ꯃꯆꯤꯟ ꯑꯁꯤ ꯊꯨꯒꯥꯏꯌꯣ." ꯀꯔꯤꯁꯨ ꯂꯩꯇꯕ ꯆꯥꯛꯅꯤꯕ ꯃꯥꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯌꯥꯎꯗꯕ? "ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯑꯩꯉꯣꯟꯗꯒꯤ ꯀꯝꯕ ꯑꯉꯝꯕ ꯀꯅꯥ ꯂꯥꯛꯑꯔꯣꯏ ꯈꯟꯕꯗꯒꯤ ꯀꯜꯂꯕ ꯏꯌꯥꯝꯕꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯣꯡꯁꯥꯔꯦꯟ꯫ ꯏꯌꯥ, ꯂꯥꯛꯆꯩꯗ, ꯑꯩꯒꯤ ꯃꯥꯏꯗ ꯇꯤꯟ ꯆꯤꯠꯆꯤꯜꯂꯛꯄ." ꯄ꯭ꯔꯖꯥꯈꯩꯗꯣ ꯈꯠꯅꯔꯤ꯫ ꯂꯣꯏꯄꯣꯠ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯗꯨꯅ ꯇꯣꯝꯕꯅ "ꯇꯥꯖꯧ ꯍꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ, ꯏꯃꯥꯁꯨ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯂꯣꯏꯄꯣꯠꯄꯨ ꯀꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ, ꯅꯣꯏꯕꯨ ꯊꯥꯛꯀꯗ꯭ꯔꯥ? ꯑꯩ ꯋꯥꯔꯦ." ꯑꯆꯧꯕꯅ "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯕ? ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯅꯀꯣꯛꯇꯣ ꯀꯛꯎꯔꯥ?" "ꯀꯛꯎꯅꯦ, ꯁꯦ ꯀꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫
itu icani hena loi kari apokpa namadagi natuna hena loi he miyoi ba noi sha ashira apokpi mamabok nungsiba khangdaba sha noi ga makaya se leibana mamau ibi kaya na kaptuna kha aduga mapukchel do chen do oirabadi noi leibagi kanadi aishu ware aishu puba thangba ngamdre aishu leiradi asumna haibro wara adi hongba haibase miyoi bagi majat natro mamana yare to karino ima yengba ngamdre nachin nanaw noi ani yoglakibase chawraklaga thang yananabro noina adumna tawraga imagi thamoida kari phauramni kayamdi yame hadak machin manaw thang yanabane sirise noi sumakhoigi matau tamagi hairibro nachin nanaw bu nuksiba khangnararoidro nachin nanaw khana doisharu se nama aibo halo aduda pelani e kalakpa mihawba ahen papamba wakalna asuk nungsinakhraba machin manaw oibagi mari ase mangkhraboi nungsibagi mari ase thadatkre apamba kalakpa mihawbana awabani helaklabadi kanasu nungside haiduni ai nungairaga loire khanaraba matamni manglagadra mipai jaido asuk nungsinaramba machin manaw gi nungsi mari si khangu thakta loidorabra manghangamsi asuk nungsiba mari si ijil inaw haibadagi ahen bakari sulaitedo nungdangni malem ima mahakdo tengthana woirakledo macha mayamna tawrakliba matawado khangba ngamdraba oiri karino aigi icha gaina tawraklisibo mama oibi ai khengba ngamdre mama macha nuksinatri machin manaw khut thoknari angam bahanari yaroi ye makok maru oiba wakhal tade aigi tampakta taibang miyoibagi khundafamse lan pungsang oi lai je isingi bahut ikheng kayana khong turen iram na la chel apokpa mama nukshi ba khangdre ima bu karam yengsige pari imo noi bu wakhal taroba nachin na khut choknaraga atokpa na haraukin tanja ngai du na leire oi jabal laudoige mai wai re isa pumba mikap mirau kol tanadilare ning thira matai bang kumai se kasi di mange ko loire lebak ase khang magamda malem ima bukta teng tharaklabani nongdang aduda kanna khanari nongsaren ga sanalai maga nongsaren nupi phana lolasu macha mada yaudi nongsaren nongthengan bobu koitan tanari sanalai mana mamangda thatuna kaino nang tawri nupa angang asibu koitan tanari karigino nongthei nang kaidorure shi imada hayo ima ai kaisu tawdiye nang aigi mangda thatkana angang asi uraga aigi sawning bo ohani mada halaga ipelani karino ngahaurabro mibu sangaro angang asina kari hairage si amda tak thauba kaino sampoira isibo ayo nupa ayo amda thado o kaino nang ngasi tawrise nongthei nang jel hawraso mafam si thadok tu na jatkro nang ne mon kai dongam deba asi hai tu ne ilakpada sanalaiba panmam chada panpada posak amada yeishilli makokto masada akiba amata pokda machadu sokpadari haina chelakpada nongsare na tana nangakpada sanalaima mangoda panduna laimaida tharo oli chalo imagi nongthei nang chelo nang imagi nakta leirabadi phatrabana khura asina asigi makutta tabatar chelo ima nacha jatkro imagi nong mama oibi phangdrabi aise ichana nadom chai ngonda ima haina kaurakpase masidagi penba leitre asu nungsiba ichase hadutuna patare namduna nongthei jelhanki sanalaima mapuroibagi makhomda yali angang adu phaki batare haina ai leiringaida aigi icha sokpa yaroi
이뽀라이뽀 어려서 넌 좋아하는 시우고 농태이 젤락바다 셀롱바가 탱가이나람이 솔마피 혼두나 이뽀 실롱바 이마 사나도 시 넌기 이쁘다요 그더라게 농사레나 그다이 젤크레 모두게 안강가도 이셔 약저이도 그실리트바 안강나 젠두나 카이타나 젠도이바 아무바 이닝토 나나이 아이부 거비바디 안강가도 호지막 티락도나 아이기 낭타 풀어 하가니도 이닝토 사나리바 와리도 셀롱바다이 농태이기 마진 멘두나 답나 하이리 이쁘기 농태이 머펌시대 이수 탐바 밤지 로 이쁘기 동 인도나 찰러시 이쁘 ꯑꯩ ꯌꯥꯝ ꯀꯤꯒꯅꯨ ꯏꯁꯣꯔꯒꯤꯗꯃꯛ ꯏꯄꯨ ꯂꯩꯔꯤꯉꯩꯗ ꯏꯁꯣꯔꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯒꯗꯕ ꯃꯤ ꯂꯩꯇꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯔꯝꯅꯗꯤ ꯐꯪꯒꯅꯤ ꯁꯦꯂꯨꯡꯕꯅ ꯂꯣꯟꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯥꯎꯕꯅ ꯃꯥꯏꯍꯧꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯀꯌꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯁꯅꯥ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯃꯤꯐꯠꯇꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯀꯨꯝꯁꯤ ꯀꯨꯝꯗꯣ ꯅꯣꯡ ꯆꯨꯗꯕꯅ ꯂꯩꯀꯪ ꯊꯣꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨ ꯁꯥꯐꯣꯡꯂꯛꯏ ꯑꯁꯥꯕ ꯍꯦꯜꯂꯛꯇꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯆꯥꯕ ꯍꯧꯔꯛꯂꯦꯗꯣ ꯈꯨꯟꯖꯥ ꯀꯌꯥꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯍꯧꯔꯛꯏ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯥꯆꯥ ꯅꯈꯣꯏ ꯇꯝꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯦꯗꯣ ꯀꯔꯤ ꯏꯔꯤꯛ ꯇꯨꯔꯦꯜꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯃꯩꯇꯩ ꯈꯨꯜꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯃꯤꯇꯩ ꯂꯩꯕ ꯇꯝ ꯂꯩꯕꯥꯛꯇꯣ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯇꯝꯄꯥꯛ ꯂꯝ ꯂꯣꯏꯅ ꯇꯨꯝꯕ ꯇꯥꯏ ꯑꯗꯨꯗꯤ ꯁꯥꯊꯤꯔꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯁꯣꯝꯗꯅꯤ ꯅꯣꯡꯁꯥꯔꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ ꯂꯥꯟꯃꯤ ꯂꯤꯁꯤꯡꯕꯨ ꯂꯥꯏꯔꯦꯟ ꯃꯍꯥꯛꯀꯤ ꯃꯈ꯭ꯌꯥꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯅꯤ ꯑꯃꯨꯕꯅ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯟꯖꯥ ꯁꯔꯥꯁꯟꯅ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯊꯨꯝꯖꯤꯜꯂꯛꯏ ꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯟ ꯑꯁꯤꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯀꯝꯗꯧꯁꯤꯒꯦ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯕ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛ ꯉꯝꯃꯣꯏ ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯍꯤꯡ ꯆꯥꯕ ꯂꯥꯏꯔꯦꯟ ꯃꯍꯥꯛꯀ ꯃꯨꯛꯅꯕ ꯑꯩ ꯉꯝꯃꯣꯏ ꯈꯨꯟꯖꯥꯈꯩꯁꯦ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯂꯥꯏꯔꯦꯟ ꯑꯁꯤ ꯀꯣꯅꯨꯡ ꯇꯝꯅ ꯌꯧꯔꯛꯑꯕ ꯃꯥꯜꯂꯤ ꯅꯣꯡꯁꯥꯔꯤꯅ ꯊꯤꯜꯂꯦ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯊꯝꯍꯜꯂꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ ꯆꯥꯎꯈ꯭ꯔꯕ ꯃꯁꯥꯗꯣ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯏ ꯃꯄꯥꯜꯗꯅꯤ ꯅꯣꯡꯁꯥꯔꯤꯅ ꯀꯗꯥꯏ ꯑꯩꯒꯤ ꯁꯒꯣꯜ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯏꯅꯤꯡꯊꯧ ꯂꯥꯛꯎ ꯅꯅꯥꯏ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ ꯏꯅꯤꯡꯊꯧꯕꯨ ꯅꯇꯨ ꯅꯥꯝꯃꯕꯨ ꯁꯣꯛꯍꯜꯂꯣꯏ ꯅꯅꯥꯏ ꯑꯃꯨꯕ ꯑꯩꯍꯥꯛꯅ ꯉꯥꯛꯇꯨꯅ ꯂꯩꯅꯤ ꯅꯪꯕꯨ ꯁꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯌꯦꯡꯉꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯁꯥꯅ ꯅꯩꯊꯜꯂꯛꯄꯗ ꯄꯨꯡꯇꯨꯝ ꯇꯨꯝꯃꯤ ꯈꯨꯟꯖꯥ ꯀꯌꯥꯁꯦ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ ꯆꯦꯟꯁꯤꯜꯂꯛꯏ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯧꯖꯒꯦ ꯇꯧꯔꯤ ꯏꯅꯤꯡꯊꯧ ꯁꯒꯣꯜ ꯑꯁꯤ ꯊꯧ ꯌꯥꯗ꯭ꯔꯦ ꯑꯃꯨꯕ ꯁꯤ ꯊꯧꯅꯕ ꯇꯧ ꯏꯕꯥꯅꯤ ꯇꯝꯅ ꯌꯧꯁꯤꯜꯂꯛꯑꯦ ꯃꯤ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀꯤꯃꯟꯈꯤꯗꯨꯅ ꯑꯃꯨꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯟꯁꯤꯜꯂꯤ ꯑꯃꯨꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯎꯝꯈꯤꯔꯝꯃꯤ ꯁꯒꯣꯜ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯡꯁꯥꯔꯤꯅ ꯀꯔꯤꯅꯣ ꯁꯒꯣꯜ ꯑꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯧꯔꯒ ꯂꯣꯏ ꯑꯩꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯁꯤꯔꯅꯤ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯁꯦꯂꯣꯡꯕ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯏꯅꯤꯡꯊꯧ ꯈꯨꯠꯇ ꯄꯤꯔꯣ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯈꯠꯂꯣ ꯍꯣꯏꯗꯦ ꯇꯣꯡꯍꯧꯔꯒꯦ ꯑꯩ ꯍꯤꯡꯉꯒ ꯂꯣꯏ ꯁꯦꯂꯨꯡꯕ ꯆꯠꯂꯣ ꯀꯣꯅꯨꯡ ꯃꯅꯨꯡ ꯊꯧꯖꯤꯜꯂꯨ ꯀꯩꯅꯣ ꯁꯦꯂꯨꯡꯕ ꯅꯪꯅ ꯁꯒꯣꯜ ꯑꯁꯤ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯂꯥꯏꯔꯦꯟ ꯂꯩꯕꯔꯣꯝꯗ ꯊꯧꯖꯤꯜꯂꯤꯁꯤꯅ ꯀꯔꯤꯅꯣ ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯊꯧꯕꯁꯤ ꯂꯦꯞꯄꯣ ꯁꯦꯂꯨꯡꯕ ꯁꯦꯂꯨꯡꯕꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯔꯦꯟ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯟꯗꯨꯅ ꯁꯒꯣꯜꯗꯒꯤ ꯏꯟꯊꯗꯨꯅ ꯊꯅꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯦꯂꯨꯡꯕ ꯅꯪꯃꯛꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯥꯠꯄꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯟꯒꯅꯤ ꯉꯁꯤꯕꯨꯛꯇ ꯈꯪꯁꯤꯟꯅꯗ ꯈꯥꯁꯤ ꯆꯤꯛꯇꯨꯅ ꯂꯥꯛꯄꯅꯤ ꯅꯕꯨꯛ ꯐꯠꯇꯕ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯆꯧ ꯃꯆꯥ ꯈꯥꯏꯕ ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯔꯒ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯤꯡꯊꯧ ꯅꯪꯗꯤ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ ꯁꯦꯂꯨꯡꯕ ꯅꯪꯕꯨ ꯑꯝꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯦ ꯃꯤ ꯂꯥꯏꯔꯦꯟ ꯑꯁꯤ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯎꯝꯕꯗ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯌꯧꯔꯛꯏ
Kana lege. Ai bom ta kan bi o. Ai lai de da cha dore. Ai bom ta kan lui nai sa. Ta cho. Lairen magi machinja poikredo. Tanja aduda. Matam koina tarudraba nong mahakto. Jam launa churai. Nong mana churaklabada Lairen ado. Magi laibam. Irik turil du tamna kumthakre. Khunja khaido khara sapai. Nong saren mana Lairen gi machinja poikrabada. Ningthau pandaba laiba koiri. Matau aduda. Selong bana lochenduna thamluba ningthaugi asengba I nong thaingan ba puthoraktuna prajada hingi tai praja gaina nong thai nong saren ke makhuda takre haina launai pungchai chairuraba sana konung adu tasin khomjin jaduna praja gai to tilli selong bana ipugi nong thai lo ningthau phambala du da pham ahal oirabi amana ining thaugi macha nong thaingan bane hingi haiba ai khoi gi awaba kokadaba matam Kuina may nung marakta omduna, chakto na laybado. Nga si di ay koy, may shato da gilantok pangamnab. Machin manaw, thang siya na ba lupharaga ba? Laybak marakta paniko. No pa ama na mo. Ay koy kining thaw macha ni ay pare. Ay koy gi awaba siya. Amukta di ko kanbiro. Praza ay koy wari. Nong thay, angang oy ba na mahak di kang di. Ipo siya lung ba? Kay gino, mo'y nagkapi siya. Aduga kana lawri siya. Makoygi marakta aigi ima pabado yaudre ipo karigi isu na kapi isu kapi yadi isu gi ipu leiribasidi praja mayam se haraubugi kapi ining thaunong thaingan babu nanai oiba ihakna chaudri phaubu ngak pangamjagido awaba kaya khangliba praja gaibu ining thauna amtadi harauminok tamhanbiu ko nong thaingan mana chaudri bo selong bana ngak piki awaba kaya nanglaba praja gaido ingna chingna panki Mabuk fattaba ningthau khubam pampa noksare mina lanba ngamdabadagi Lairen gi makhyata taduna thawai mangki machin manaw khatnabasina kaidongnungda afaba kari supide hinglingai matamda ijil inaw nungsi chanana hingminasi aina ngamme haina miba awaba pigamsi ai henba ka hena pamba supatte miyoina poklabadi adumak apamba haibasi hauna shani thoina ka hena pambadi fattaboyi Nong sari na ningthau khubam pamba helubana mayam bahalamdrabadi Lairen gi machinja koiramoy aingondagi hena kanbala aroi aina loina ngamme haina lairibado nongmadi mabo angamba mi lakhini ka hena achauba ahenba pambana tungi punchida awaba tai aina tawbana aina phangi mana tawbana mana phangki haibaduni minungsi leiramlabadi nong saren mana wara aba matamda mabu kanbiramasu yai Mibu nungsiba, achaw pisa kay rabadi, nungsina na laiba ngami.